ꯀꯩꯅꯣꯅꯦ ꯑꯁꯤꯗꯤ ꯀꯦꯃꯦꯔꯥꯁꯦ ꯏꯁꯤꯡ ꯁꯦꯡ ꯃꯣꯠꯂ ꯃꯥꯜꯂꯦꯅꯦ ꯅꯪꯇꯕꯨ ꯅꯪ ꯅꯨꯡꯁꯤꯕꯗꯤ ꯑꯩꯒꯤ ꯋꯥꯈꯜꯁꯤꯅ ꯈꯟ ꯅꯪꯇꯕꯨ ꯅꯪꯇꯕꯨ ꯅꯨꯡꯁꯤꯕꯗꯤ ꯀꯩ ꯇꯧꯁꯜꯂꯛꯏꯁꯤꯅ ꯃꯤꯗꯤ ꯃꯁꯛ ꯎꯗꯦ ꯂꯥꯏꯛ ꯍꯥꯟꯅ ꯂꯥꯛꯏꯅꯦ ꯉꯁꯤ ꯗꯥꯎ ꯌꯥꯗꯣꯏ ꯀꯩꯝꯇ ꯈꯨꯕꯤꯕꯨ ꯍꯥꯟꯅ ꯂꯥꯛꯏ ꯃꯁꯥ ꯂꯥꯛꯇ꯭ꯔꯤꯉꯩ ꯍꯥꯟꯅ ꯃꯁꯥ ꯌꯥꯎꯗ꯭ꯔꯤꯉꯩꯅ ꯈꯨꯕꯤ ꯍꯥꯟꯅ ꯂꯥꯛꯏꯁꯦ ꯑꯣ ꯃꯥꯂꯦꯝ ꯃꯤꯅꯥꯎꯔꯣ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯁꯅꯥꯃꯍꯤ ꯄ꯭ꯔꯦꯃꯤ ꯏꯆꯦ ꯂꯥꯏꯛ ꯗꯟꯅꯤ ꯄ꯭ꯔꯦꯃꯤ ꯀꯨꯏꯔꯦ ꯎꯗꯕ ꯄ꯭ꯔꯦꯃꯤ ꯂꯥꯏꯛ ꯊꯦꯡꯀ꯭ꯌꯨ ꯌꯥꯒꯗꯕ ꯃꯥꯜꯂꯤꯍꯦ ꯃꯤ ꯂꯥꯛꯇ꯭ꯔꯤꯉꯩꯅ ꯍꯥꯟꯅ ꯂꯥꯏꯛ ꯍꯥꯟꯅ ꯂꯥꯛꯏ ꯁꯩꯠꯇ ꯀꯨꯏꯔ ꯑꯁꯦꯡꯕ ꯅꯪ ꯂꯥꯏꯐꯁꯨ ꯊꯥꯔꯛꯇꯦ ꯑꯗꯩ ꯚꯤꯗꯤꯑꯣꯁꯨ ꯂꯥꯛꯇꯦ ꯀꯩꯗꯧꯔꯦ ꯊꯦꯡꯀ꯭ꯌꯨ ꯊꯦꯡꯀ꯭ꯌꯨ ꯄꯦꯃꯤ ꯅꯪ ꯚꯤꯗꯤꯑꯣꯁꯨ ꯊꯥꯡꯒꯠꯂꯛꯑꯣ ꯅ ꯃꯤ ꯃꯩ ꯇꯞ ꯇꯞꯅ ꯀꯨꯏꯔꯦꯕ ꯑꯩꯈꯣꯏꯁꯦ ꯑꯞꯗꯦꯠ ꯄꯤꯗꯣ ꯑꯩꯁꯦ ꯑꯗꯨꯅ ꯀꯩꯅꯣ ꯇꯧꯖꯗꯕꯒꯤ ꯅꯗꯕꯒꯤꯅꯦ ꯀꯩꯅꯣ ꯇꯧꯔꯤꯕꯅꯦ ꯑꯩꯁꯦ ꯁꯨꯝ ꯂꯥꯏꯞ ꯑꯣꯏꯅ ꯂꯥꯛꯑꯕ ꯑꯩꯁꯦ ꯗꯃꯛꯇ ꯊꯥ ꯑꯝꯇ ꯉꯥꯏꯁꯜꯂꯛꯑꯦ ꯑꯗꯨꯅ ꯎꯄꯥꯏ ꯂꯩꯇꯦ ꯌꯥꯝ ꯋꯥꯠꯄ ꯃꯥꯂꯦꯝ ꯆꯁꯃꯥꯒ ꯎꯞꯁꯜꯂꯛꯑꯦꯅ ꯅꯨꯡꯁꯥ ꯁꯥꯏ ꯃꯥꯜꯂꯦ ꯑꯁꯤ ꯅꯩꯁꯤꯕꯨ ꯑꯣꯏꯅ ꯎꯞꯄꯒꯦ ꯂꯣꯏꯅꯔꯕꯣ ꯄ꯭ꯔꯦꯃꯤ ꯑꯩꯗꯤ ꯅꯆꯦꯗꯤ ꯉꯁꯤꯗꯤ ꯉꯟꯇꯥꯅ ꯂꯥꯏꯞꯇ ꯍꯥꯗꯣꯔꯤ ꯀꯣꯔꯧ ꯀꯩꯅꯣ ꯋꯥꯇꯥ ꯑꯃ ꯂꯩꯇ꯭ꯔꯣ ꯅꯨꯃꯤꯠ ꯀꯩꯅꯣ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩ ꯇꯕꯨ ꯊꯝꯒꯦ ꯀꯩꯅꯣ ꯇꯜꯂꯦꯕ ꯚꯤꯗꯤꯑꯣ ꯑꯍꯨꯝ ꯃꯔꯤ ꯁꯦꯝꯒꯗꯕ ꯃꯔꯤ ꯃꯉꯥ ꯂꯩꯌꯦꯕ ꯃꯑꯣꯡ ꯃꯌꯥꯝ ꯊꯥꯡꯒꯠꯅꯔꯦꯗꯅ ꯁꯨꯝ ꯇꯞꯇꯨꯅ ꯁꯦꯝꯃꯛꯑꯣ ꯌꯥꯔꯦꯕ ꯄꯤꯗꯕꯗꯤ ꯌꯥꯗꯦ ꯅꯦꯠ ꯅꯨꯡꯉꯥꯏꯇꯦ ꯑꯩꯒꯤ ꯅꯦꯠꯁꯦ ꯑꯗꯨ ꯃꯣꯏ ꯐꯣꯟ ꯇꯧꯁꯜꯂꯛꯄꯗꯨꯒꯗꯤ ꯅꯦꯠꯁꯦ ꯆꯠꯈꯤ ꯈꯔꯁꯨ ꯑꯩ ꯅꯦꯠꯁꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯇꯧꯕꯅꯤꯗ ꯊꯣꯡ ꯂꯣꯏꯔꯕꯣ ꯄ꯭ꯔꯦꯃꯤ ꯑꯩꯁꯦ ꯈꯪꯗꯦ ꯍꯟꯗꯛꯇꯤ ꯑꯣꯏꯅ ꯂꯧꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤꯅꯤ ꯑꯩ ꯑꯗꯨ ꯅꯠꯇꯗꯤ ꯑꯩ ꯂꯥꯏꯚ ꯇꯧꯕꯁꯦ ꯌꯥꯗ꯭ꯔꯦꯕ ꯀꯅꯥꯅꯣ ꯑꯃ ꯊꯣꯡꯏꯟꯐꯥꯎ ꯂꯥꯛꯑꯝꯃꯦ ꯊꯣꯡꯏꯟꯐꯥꯎ ꯂꯥꯛꯑꯃ ꯆꯠꯈ꯭ꯔꯦ ꯃꯥꯗꯤ ꯍꯥꯏꯔꯣ ꯋꯥꯏꯔꯁꯤ ꯂꯥꯛꯑꯦ ꯋꯥꯏꯔꯁꯤ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯋꯥꯏꯔꯁꯤ ꯂꯥꯛꯄꯗ ꯄꯨꯡꯉꯥꯟ ꯍꯦꯛ ꯉꯥꯜꯂꯤꯍꯦ ꯅꯪꯒꯤ ꯀꯩꯅꯣꯁꯤꯅ ꯗꯤꯄꯤꯁꯦ ꯌꯥꯝ ꯐꯖꯩ ꯑꯁꯦꯡꯕ ꯃꯤꯠꯀꯁꯦ ꯌꯥꯝ ꯃꯑꯣꯡ ꯇꯥꯏꯌꯦꯕ ꯋꯥꯏꯔꯁꯤꯅ ꯂꯩꯔꯤꯕ꯭ꯔꯣ ꯄꯦꯃꯤ ꯂꯩꯔꯤꯕꯣ ꯃꯥꯂꯦꯝ ꯂꯩꯔꯤꯕꯣ ꯋꯥꯏꯔꯁꯤ ꯖꯣꯏ ꯄꯦꯃꯤ ꯀꯩ ꯍꯤꯖꯥꯡꯅꯣ ꯋꯥꯏꯔꯁꯤꯒꯤꯗꯤ ꯀꯔꯤ ꯍꯤꯖꯥꯡꯅꯣ ꯉꯁꯤ ꯀꯩꯒꯤꯅꯣ ꯑꯩꯁꯦ ꯃꯤ ꯁꯣ ꯇꯧꯗ꯭ꯔꯤꯁꯦ ꯑꯣ ꯑꯃꯨꯛꯇ ꯂꯥꯛꯑꯦ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯏꯅꯥꯎ ꯃꯌꯥꯝꯁꯤꯅ ꯂꯥꯛꯄꯁꯦ ꯅꯆꯦꯁꯦ ꯍꯅꯤꯡ ꯑꯩ ꯂꯩꯖꯔꯦ ꯑꯣ ꯊꯦꯡꯀ꯭ꯌꯨ ꯄ꯭ꯔꯦꯃꯤꯁꯤ ꯁ꯭ꯋꯦꯌꯔꯁꯤꯅ ꯈꯣꯏꯔꯝꯈ꯭ꯔꯦ ꯕꯦꯝꯂꯩ ꯏꯆꯦ ꯈꯣꯏꯔꯝꯖꯔꯤ ꯃꯌꯥꯝꯕꯨꯁꯨ ꯃꯌꯥꯝꯕꯨꯁꯨ ꯈꯣꯏꯔꯝꯈ꯭ꯔꯦ ꯕꯦꯝꯂꯩ ꯉꯔꯥꯡ ꯅꯨꯡꯗꯥꯡꯒꯤ ꯅꯪꯒꯤ ꯀꯩꯅꯣꯗꯣ ꯄ꯭ꯔꯦꯃꯤ ꯀꯩꯅꯣ ꯅꯨꯡꯗꯥꯡꯒꯤ ꯅꯪꯒꯤ ꯀꯩꯅꯣꯗꯣ ꯑꯩꯅꯦ ꯄꯨꯡ ꯃꯔꯤꯔꯣꯝ ꯂꯥꯏꯚ ꯊꯥꯗꯣꯛꯈ꯭ꯔꯃꯤꯅꯅꯦ ꯅꯦꯠꯁꯦ ꯑꯝꯇ ꯌꯥꯎꯗ꯭ꯔꯕ ꯔꯣꯖꯤꯁꯨ ꯊꯥꯏ ꯅꯪꯁꯨ ꯊꯥꯏ ꯑꯗꯨ ꯅꯣꯏꯕ ꯅꯦꯠꯁꯦ ꯁꯨꯝ ꯂꯩꯔꯕ
ꯆꯪꯗ꯭ꯔꯦ ꯅꯣꯏ ꯑꯅꯤꯃꯛꯀꯤꯁꯤ ꯅꯪꯁꯨ ꯆꯪ ꯋꯥꯌꯔꯁꯤꯅ ꯑꯥꯔꯖꯦꯕ꯭ꯔꯣ ꯃꯥꯂꯦꯝꯅ ꯋꯥꯌꯔꯁꯤ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯑꯗꯨꯗꯩꯗꯤ ꯕꯤꯝꯂꯩꯁꯨ ꯀꯧꯈ꯭ꯔꯦ ꯀꯩꯅꯣꯅ ꯃꯥꯂꯦꯝꯅ ꯅꯨꯡꯉꯥꯏꯔꯤꯕꯣ ꯏꯆꯦ ꯍꯥ ꯊꯝꯃꯝꯗ ꯃꯥꯜꯂꯦ ꯊꯥꯏꯂꯦꯟ ꯉꯛꯀ꯭ꯔꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯏꯆꯦ ꯅꯨꯡꯉꯥꯏꯔꯤꯌꯦ ꯎꯗꯕ ꯀꯨꯏꯔꯦ ꯊꯥꯏꯂꯦꯟ ꯉꯛꯀ꯭ꯔꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯃꯥꯏ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯌꯨꯝꯗꯔꯣ ꯊꯕꯛ ꯃꯐꯝꯗꯔꯣ ꯋꯥꯌꯔꯁꯤꯅ ꯕꯤꯝꯂꯩꯁꯤꯁ ꯈꯣꯏꯔꯝꯒ ꯄ꯭ꯔꯦꯃꯤ ꯏꯆꯦꯒꯤ ꯅꯦꯠ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯆꯞꯄꯤꯉꯣ ꯑꯗꯨ ꯃꯥꯂꯦꯝ ꯋꯥꯌꯔꯁꯤ ꯈꯣꯏꯔꯝꯈ꯭ꯔꯦ ꯑꯥꯔꯖꯦꯅ ꯋꯥꯌꯔꯁꯤ ꯁꯤꯁ ꯊꯦꯡꯁ ꯃꯥꯂꯦꯝ ꯕ꯭ꯔꯣ ꯇꯣꯃꯦꯇꯣ ꯚꯔꯇꯥ ꯕ꯭ꯔꯣꯗꯤ ꯑꯁ ꯍꯥꯎꯕꯅꯤꯌꯦ ꯇꯣꯃꯦꯇꯣ ꯚꯔꯇꯥꯗꯣ ꯒꯅꯦ ꯋꯥꯌꯔꯁꯤ ꯃꯩꯗ ꯂꯧꯔꯒ ꯚꯔꯇꯥ ꯇꯧꯕꯗꯣ ꯌꯥꯝ ꯍꯥꯎꯅꯤ ꯄꯨꯟꯁꯤꯔꯣꯜꯅ ꯂꯞ ꯁꯥꯏꯟ ꯄꯤꯔꯛꯑꯦ ꯊꯦꯡꯀ꯭ꯌꯨ ꯏꯇꯥ ꯏꯇꯥꯒꯤ ꯉꯁꯥꯏꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯁꯦꯡꯕ ꯑꯩꯗꯤ ꯄꯨꯛꯅꯤꯡꯒ ꯅꯨꯡꯁꯤꯔꯛꯑꯦꯕ ꯑꯗꯨꯒꯨꯝꯕꯗꯣ ꯇꯥꯔꯒꯅꯦ ꯚꯨꯕꯤꯁ꯭ꯋꯠꯕꯥꯅꯤꯒꯥꯏꯗꯣ ꯇꯥꯔꯦꯅꯦ ꯐ꯭ꯌꯨꯆꯔꯒꯤ ꯍꯥꯟꯅ ꯃꯣꯏꯅ ꯍꯥꯏꯔꯝꯕꯁꯤꯡꯗꯣ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯒ ꯌꯥꯝꯅ ꯆꯨꯝꯕꯗꯣ ꯑꯀꯤꯕ ꯑꯃ ꯐꯥꯎ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯇꯦ ꯀꯩꯅꯣ ꯍꯥꯏꯗꯣꯏꯕ ꯈꯪꯗ꯭ꯔꯦ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯑꯍꯥꯟꯕꯗ ꯍꯥꯏ ꯑꯥꯔꯖꯦ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯃꯥꯂꯦꯝꯅ ꯑꯥꯔꯖꯦ ꯏꯆꯦ ꯄꯨꯟꯁꯤꯔꯣꯜ ꯀꯔꯤ ꯃꯊꯦꯜ ꯍꯥꯎꯈꯤꯒꯦ ꯄꯨꯟꯁꯤꯔꯣꯜ ꯏꯇꯥ ꯀꯔꯤ ꯃꯊꯦꯜ ꯈꯔ ꯁꯨꯝ ꯀꯕꯛ ꯀꯕꯛ ꯅꯨꯡꯉꯥꯏꯔꯦ ꯀꯩꯒꯤꯅꯣ ꯀꯕꯛ ꯀꯕꯛ ꯅꯨꯡꯉꯥꯏꯔꯤꯁꯦ ꯊꯥꯏꯂꯦꯟ ꯈꯤꯕꯗꯣ ꯊꯥꯏꯂꯦꯟ ꯉꯛꯀ꯭ꯔꯥꯁꯨ ꯍꯜꯂꯛꯑꯕꯣ ꯊꯕꯛ ꯃꯐꯝꯗ ꯅꯠꯇ꯭ꯔꯒ ꯌꯨꯝꯗ ꯁꯨꯝ ꯂꯩꯔꯤꯕ ꯄ꯭ꯔꯦꯃꯤꯅꯥ ꯕꯤꯝꯂꯩ ꯁꯤꯁꯇꯤ ꯑꯩꯉꯣꯟꯗ ꯀꯧꯔꯛꯇꯦ ꯑꯩ ꯀꯞꯈ꯭ꯔꯦ ꯕꯤꯝꯂꯩ ꯕꯤꯝꯂꯩ ꯏꯅꯥꯎ ꯄ꯭ꯔꯦꯃꯤꯁꯦ ꯈꯔ ꯀꯧꯕꯤꯌꯣ ꯃꯥ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯈ꯭ꯔꯦ ꯄꯨꯟꯁꯤꯔꯣꯜ ꯏꯆꯦ ꯋꯥꯌꯔꯁꯤꯅ ꯈꯣꯏꯔꯝꯈ꯭ꯔꯦ ꯃꯥꯂꯦꯝꯅ ꯄꯨꯟꯁꯤꯔꯣꯜ ꯍꯥꯏꯅ ꯆꯁꯃꯥꯒ ꯎꯞꯁꯜꯂꯛꯅ ꯕꯤꯝꯂꯩꯅ ꯄ꯭ꯔꯦꯃꯤ ꯐꯥꯔꯁꯇꯅ ꯃꯌꯥꯝ ꯍꯥꯏꯈꯤꯗꯨꯗꯤ ꯑꯗꯨꯅꯤ ꯑꯃꯨꯛꯇ ꯄꯨꯟꯅ ꯍꯥꯏꯈ꯭ꯔꯕꯅꯦꯕ ꯄ꯭ꯔꯦꯃꯤ ꯏꯆꯦ ꯄꯨꯟꯁꯤꯔꯣꯜ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯗꯩ ꯃꯥꯂꯦꯝ ꯕ꯭ꯔꯗꯔ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯍꯥꯏꯌꯦ ꯑꯥꯔꯖꯦꯅ ꯃꯥꯂꯦꯝꯅ ꯕꯤꯝꯂꯩ ꯍꯥꯏꯅ ꯀꯞꯊꯈ꯭ꯔꯦ ꯋꯥꯌꯔꯁꯤꯅ ꯆꯦꯛꯈꯦꯜ ꯐꯣꯟ ꯐꯤꯛꯁ ꯍꯣꯏ ꯑꯩ ꯐꯣꯟꯁꯦ ꯈꯨꯠꯅ ꯄꯥꯏꯔꯤꯃꯤꯅꯦ ꯊꯕꯛ ꯃꯐꯝꯗ ꯍꯟꯂꯦ ꯏꯆꯦ ꯐꯔꯦ ꯐꯔꯦ ꯁꯤꯁ ꯕꯤꯝꯂꯩ ꯎꯍꯧꯗ꯭ꯔꯦ ꯁꯤꯁ ꯕꯤꯝꯂꯩ ꯅꯪ ꯎꯍꯧꯗ꯭ꯔꯦ ꯀꯩꯅꯣꯅ ꯄ꯭ꯔꯦꯃꯤꯅ ꯕꯤꯝꯂꯩꯅ ꯍꯥꯏꯈꯤꯕꯗꯣ ꯄ꯭ꯔꯦꯃꯤꯁꯦ ꯎꯍꯧꯗ꯭ꯔꯦ ꯃꯥꯂꯦꯝ ꯀꯩꯗꯧꯔꯦ ꯀꯞꯄꯗꯤ ꯌꯥꯏ ꯈꯪꯗꯦꯅꯦ ꯃꯥꯂꯦꯝꯁꯦ ꯐꯤꯛꯁ ꯇꯧꯔꯒꯦ ꯐꯤꯛꯁꯇ ꯏꯆꯥꯅꯨꯄꯤꯅ ꯄꯤꯔꯛꯑꯦ ꯀꯦꯟꯈꯤꯕ ꯈꯪꯗꯦ ꯊꯥꯏꯂꯦꯟ ꯉꯛꯀ꯭ꯔꯥ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯣꯏꯔꯝꯈ꯭ꯔꯦ ꯄꯨꯟꯁꯤꯔꯣꯜ ꯃꯌꯥꯝꯗꯁꯨ ꯂꯞ ꯁꯥꯏꯟ ꯄꯤꯁꯜꯂꯛꯑꯦ ꯈꯪꯗꯦ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯦ ꯀꯔꯤꯗ ꯂꯥꯁ ꯀꯩꯅꯣꯁꯦ ꯗꯤꯁꯤꯁꯟꯁꯦ ꯀꯩꯗ ꯇꯥꯗꯣꯏꯅꯣ ꯈꯪꯗꯦꯕ ꯈꯜꯂꯨꯔꯒ ꯃꯊꯥꯁꯦ ꯌꯥꯝ ꯁꯥꯏ ꯈꯟꯗꯕꯅ ꯐꯩꯌꯦꯕ ꯕꯤ ꯄꯤ ꯌꯥꯝ ꯋꯥꯡꯉꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯁꯣꯜꯕ ꯇꯧꯕ ꯉꯝꯗꯕꯒꯨꯝ ꯇꯧ ꯑꯩꯈꯣꯏꯅ ꯁꯣꯜꯕ ꯇꯧꯕꯗꯣ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏ ꯚꯣꯠ ꯄꯤꯔꯒ ꯁꯣꯜꯕ ꯇꯧꯕ ꯉꯝꯕꯗꯣ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏ ꯄꯤꯔꯒꯦ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯤꯁꯦ ꯚꯥꯞ ꯇꯥꯗ꯭ꯔꯦ ꯋꯥꯌꯔꯁꯤ ꯃꯥꯂꯦꯝꯕ꯭ꯔꯣ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯌꯦ ꯋꯥꯌꯔꯁꯤꯅ ꯀꯞꯄꯤꯗꯣ ꯃꯥꯂꯦꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯍꯥꯏ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤ ꯍꯥꯏꯌꯦ ꯋꯥꯌꯔꯁꯤ ꯀꯩꯁꯨ ꯇꯧꯗꯦ ꯄ꯭ꯔꯦꯃꯤꯅ ꯊꯥꯏꯂꯦꯟꯒꯤꯗ ꯀꯣꯏꯔꯛꯀꯦ ꯔꯤꯇꯔꯟ ꯇꯧꯔꯛꯀꯗ꯭ꯔꯥ ꯀꯩꯒꯤ ꯇꯧꯔꯣꯏꯗꯣꯏꯅꯣ ꯀꯣꯏꯌꯨ ꯄ꯭ꯔꯦꯃꯤ ꯀꯣꯏꯔꯛꯀꯦ ꯍꯥꯏꯌꯦ ꯊꯥꯏꯂꯦꯟ ꯉꯛꯀ꯭ꯔꯥ ꯏꯅꯥꯎꯒꯤꯗ ꯄ꯭ꯔꯦꯃꯤ ꯀꯣꯏꯔꯨꯔꯣ ꯆꯠꯂꯣ ꯑꯗꯨꯃꯥꯏꯅ ꯍꯟꯖꯔꯛꯆꯅꯤ ꯑꯩꯈꯣꯏꯗꯤ ꯃꯩꯇꯩ ꯑꯣꯏꯔ ꯃꯩꯇꯩ ꯃꯁꯦꯟꯗꯤ ꯑꯩꯗꯤ ꯎꯕꯨ ꯎꯔꯗꯤ ꯍꯜꯂꯛꯀꯦꯔꯥ ꯍꯜꯂꯛꯑꯣꯏꯔ ꯇꯧꯊꯕꯤꯅꯦ ꯑꯩꯗꯤ ꯇꯈꯦꯜ ꯃꯤꯡꯁꯦꯜ ꯀꯩꯃꯇ ꯈꯜꯂꯨꯅꯣ ꯃꯥꯂꯦꯝ ꯐꯥꯔꯝ ꯈꯜꯂꯨꯅꯨ ꯌꯥꯗꯦꯕ ꯃꯥꯂꯦꯝ ꯏꯅꯥꯎ ꯄꯨꯛꯅꯤꯡꯒꯁꯦ ꯀꯤꯖꯩꯌꯦ ꯑꯀꯤꯕ ꯑꯃ ꯐꯥꯎꯔꯦꯕ ꯀꯩꯅꯣ ꯇꯧꯗꯣꯏꯁꯦ ꯍꯥꯏꯅ ꯑꯁꯤꯒꯤ ꯀꯔꯤꯗ ꯁꯣꯂꯨꯁꯟ ꯂꯥꯛꯇꯣꯏꯅꯣ ꯁꯤ ꯇꯨꯝꯅ ꯃꯨꯠꯅ ꯂꯣꯏꯔꯒ ꯂꯣꯏꯗꯣꯏꯔꯣ ꯑꯩꯈꯣꯏꯁꯤꯕꯨ ꯅꯠꯇ꯭ꯔꯒ ꯀꯩꯗ ꯇꯥꯗꯣꯏꯅꯣ ꯚꯥꯞ ꯃꯦꯟꯕ ꯇꯥꯗ꯭ꯔꯦꯕ ꯑꯩꯈꯣꯏꯅꯁꯨ ꯁꯣꯜꯕ ꯇꯧꯕ ꯉꯝꯗꯒꯨꯝ ꯇꯧ ꯑꯩꯈꯣꯏꯅ ꯃꯊꯥ ꯁꯥꯔꯒ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯁꯣꯜꯕ ꯑꯣꯏꯅꯤ ꯍꯥꯏꯗꯤ ꯁꯥꯖꯔꯒꯦ ꯑꯗꯨꯁꯨ ꯉꯝꯗꯒꯨꯝꯗꯣ ꯈꯪꯗꯦꯗ ꯚꯥꯞ ꯇꯥꯗꯦꯗ ꯏꯆꯦ ꯑꯩ ꯑꯉꯥꯡ ꯂꯧꯔꯨꯈꯤꯒꯦ ꯆꯠꯂꯒꯦ ꯍꯣꯏ ꯆꯠꯂꯨꯔꯣ ꯊꯥꯏꯂꯦꯟ ꯉꯛꯀ꯭ꯔꯥ ꯇꯧꯔꯛꯀꯦ ꯍꯥꯏꯌꯦ ꯄ꯭ꯔꯦꯃꯤ ꯂꯥꯛꯑꯣ ꯍꯥꯏꯌꯦ ꯀꯦꯀꯦ ꯑꯩ ꯀꯣꯏꯔꯨꯒꯦ ꯀꯣ ꯉꯥꯏꯔꯝꯃꯣ ꯍꯥꯏꯌꯦ ꯊꯥꯏꯂꯦꯟ ꯉꯛꯀ꯭ꯔꯥ ꯀꯣꯏꯔꯛꯀꯦ ꯍꯥꯏꯌꯦ ꯉꯥꯏꯔꯝꯃꯣ ꯍꯥꯏꯌꯦ ꯈꯪꯗꯦ ꯃꯌꯥꯝ ꯍꯥꯏꯔꯣ ꯀꯩꯗ ꯇꯥꯗꯣꯏꯅꯣ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯨ ꯀꯩꯗ ꯁꯣꯂꯨꯁꯟ ꯑꯣꯏꯗꯣꯏꯅꯣ
ꯂꯥꯁꯇ ꯑꯩꯈꯣꯏꯁꯤꯕꯨ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ ꯑꯩꯈꯣꯏꯁꯤꯕꯨ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔꯁꯦ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ ꯈꯪꯗꯦꯕ ꯅꯦꯛꯁ ꯖꯦꯅꯦꯔꯦꯁꯟꯁꯦ ꯃꯨꯠꯇꯣꯏꯔꯣ ꯈꯪꯗꯦꯃꯌꯥꯝ ꯑꯩ ꯄꯨꯡ 3ꯗ ꯂꯥꯛꯀꯅꯤ ꯂꯥꯛꯄꯤꯌꯨꯀꯣ ꯍꯣꯏ ꯕꯤꯝꯂꯩ ꯂꯥꯛꯑꯣ ꯁꯣꯏꯗꯅ ꯂꯥꯛꯀꯦ ꯏꯆꯦꯁꯨ ꯆꯠꯀꯗꯕ ꯑꯃꯗꯤ ꯂꯩꯌꯦꯕ ꯃꯐꯝ ꯑꯃꯗ ꯑꯣꯐꯤꯁ ꯑꯃꯗ ꯕꯦꯡꯛꯇ ꯆꯠꯀꯗꯕ ꯂꯩ ꯆꯠꯂꯁꯨ ꯁꯨꯝ ꯆꯠꯅ ꯌꯥꯎꯒꯦꯕ ꯑꯣꯟꯗ ꯂꯩꯔꯒ ꯇꯈꯦꯜ ꯏꯆꯦ ꯏꯕꯥꯏꯗꯤ ꯂꯩꯇ꯭ꯔꯣ ꯂꯩꯇꯦꯅꯦ ꯋꯥꯏꯔꯁꯤ ꯅꯕꯥꯏꯗꯤ ꯑꯣꯐꯤꯁ ꯆꯠꯈ꯭ꯔꯦ ꯄꯨꯡ 10ꯒꯤꯗꯨꯒ ꯄꯨꯡ 10ꯒ 20 ꯃꯤꯅꯤꯠꯀꯤꯗꯨꯒ ꯃꯥꯂꯦꯝ ꯐꯥꯔꯝ ꯄ꯭ꯔꯣꯗꯛ ꯀꯨꯝꯖꯥ 7 ꯇꯦꯂꯦꯡꯒꯥ ꯅꯤꯡꯊꯧꯅ ꯄꯥꯟꯒꯅꯤ ꯁꯅꯥꯄꯨꯌꯥꯒꯤ ꯌꯥꯋꯥ ꯅꯤꯡꯁꯤꯡꯕꯨ ꯀꯨꯝꯖꯥ 7 ꯂꯣꯏꯁꯤꯜꯂꯛꯂꯦ ꯀꯨꯝꯖꯥ 7 ꯇꯦꯂꯦꯡꯒꯥ ꯅꯤꯡꯊꯧꯅ ꯄꯥꯟꯒꯅꯤ ꯁꯅꯥꯄꯨꯌꯥꯒꯤ ꯌꯥꯋꯥ ꯅꯤꯡꯁꯤꯡꯕꯤꯌꯨ ꯀꯨꯝꯖꯥ 7 ꯂꯣꯏꯁꯤꯜꯂꯛꯂꯦ ꯑꯗꯨꯅ ꯂꯣꯏꯁꯤꯜꯂꯛꯑꯦ ꯍꯥꯏꯁꯦ ꯃꯥꯂꯦꯝ ꯏꯅꯥꯎ ꯑꯩꯈꯣꯏꯁꯨ ꯂꯣꯏꯁꯤꯜꯂꯛꯑꯕ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯕꯨ ꯀꯩꯅꯣ ꯀꯩ ꯍꯥꯏꯅ ꯚꯥꯞ ꯇꯥꯗ꯭ꯔꯦꯅꯦ ꯕꯤꯝꯂꯩ ꯏꯆꯦ ꯕꯥꯏ ꯕꯥꯏ ꯁ꯭ꯀꯨꯜ ꯌꯧꯗ꯭ꯔꯦ ꯍꯣꯏ ꯋꯦꯌꯔꯁꯤ ꯕꯤꯝꯂꯩꯁꯤ ꯊꯝꯁ ꯑꯞ ꯄꯤꯁꯜꯂꯛꯑꯦ ꯀꯩꯅꯣ ꯕꯤꯝꯂꯩꯇ ꯅꯠꯇꯅ ꯑꯇꯩꯁꯨ ꯂꯣꯏ ꯆꯠꯈ꯭ꯔꯁꯤꯅ ꯀꯩꯅꯣ ꯃꯤ 3 ꯉꯥꯏꯍꯧꯔꯦ ꯉꯥꯏꯈꯣ ꯅꯪ ꯀꯩꯅꯣ ꯂꯩꯕ꯭ꯔꯣ ꯉꯁꯤꯗꯤ ꯍꯋꯥꯏꯅ ꯊꯣꯡꯉꯤꯗꯣ ꯀꯩꯒ ꯆꯥꯗꯣꯏꯃꯣ ꯅꯪ ꯉꯥ ꯕꯖꯥꯔ ꯉꯥ ꯂꯩꯇꯦ ꯑꯦꯍꯁꯥ ꯅꯁꯤꯄꯤ ꯀꯨꯝꯖꯥ ꯑꯃꯅ 12 yearsꯒ ꯃꯥꯟꯅꯩ ꯑꯣ ꯑꯠꯆꯥ ꯀꯨꯝꯖꯥ 7 ꯃꯥꯟꯅꯩ ꯍꯥꯏꯗꯤ ꯀꯨꯝꯖꯥ 7 ꯂꯣꯏꯁꯤꯜꯂꯛꯑꯦ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯥꯔꯦꯅ 70 80 84 years ऐसा नसीबी अस्सलाम वालेकुम एहसान जी कैसे हैं आप अच्छे हैं ना मेरी एलबी में आने के लिए आपका बहुत बहुत शुक्रिया थैंक यू सो मच एहसान जी वयर्सी हेलो वयर्सी ने एहसान जी आपका नमस्ते किया है वयर्सी ने एहसान नसीबी नमस्ते यस कुमन चनु हेलो इचे नुंगारिबो नुंगारी यस कुमन उदबा कुइरे हंदक्ति वारी का सनादबा कुइरे वीडियो थांगनद्रमिने वीडियो उनद्रे खंग्रे अखोइसे लापथोकनरे हंदक खरनिसिगा मालेम फार्मना वयर्सी हंदक्ति अखोइ रोमदा कोइरक्त्रे कैदौरगे मालेमजे कैन तौग्रे वारौग्रे वयर्सी मोइरोमदा कोइरक्ते आइना एहसान नसीफी यहाँ पर आपका कोई नया है क्या आपके लिए तो नया है तो उसके साथ जुड़ जाइए एहसान जी एक दूसरे का साथ दीजिए एक दूसरे का साथ देने से ही हम लोग आगे बढ़ पाएंगे मालेम फार्म प्रोडक्ट यस कुमन उखीदबा कुइरेदाय मालेमना यस कुमन बु उखीदबा कुइरे अइसु कुइरेबा उदबा यस कुमन ना होय कुइरे अइगी वीडियो दसु लाक्त्रे अइगी वीडियो दसु लाक्त्रे यस कुमन नंग रिसेंटली वीडियो दा कैन तौब्राने अपलोड तौब्राने उदेदा अपलोड तौबोइदी कैनो नोटिफिकेशन लाक्कनिदा मालेम फार्म प्रोडक्ट होय कुइरे कमदौरिगे रवीना सिंह दुपट्टा है आज आपके पास रवीना सिंह ओ माय गॉड आपका दुपट्टा फिर आपको दुपट्टा चाहिए मेरे पास दुपट्टा नहीं है मेरे पास ये हम लोगों का इनफ ही है ऐसा नसीबी रवीना के साथ जुड़ जाइए रवीना मेरी दुपट्टे की पीछे कल से पड़ी हुई है मेरी दुपट्टे की पीछे प्रेमी थाईलैंड एस ओल्ड फ्रेंड ओरमे माना रिटर्न तौदबा ओरमले ओ थाईलैंड प्रेमी जे कुइयाने तौहिबा नंग थनबीदबा ओरमलेने वयर्सी मालेम ब्रो ऐसे खितंग चिनखीदना तौरिने कनामतगी युमदा कोइबा ngamdrine LB पुदी खतंग बुदी अदुम यावे चुम्ब्रा इचे तकरे होय चुम्मी वयर्सी याम चिनबनी सुम LB बुदी सुम यावनेबा मा संग पो हजिसु मा संगमोयबा कॉलेज लेरमगनी प्रेमीना एहसान मेरे घर पे आइए रिटर्न पक्का मिलेगा एहसान जी प्रेमी के घर जाइए प्रेमी के साथ जुड़ जाइए और ज़रूर रिटर्न करेगी आपको
ꯋꯦꯌꯔꯁꯤ ꯌꯦꯁ ꯈꯨꯃꯟ ꯁꯤꯁ ꯈꯣꯏꯔꯝꯈ꯭ꯔꯦ ꯋꯦꯌꯔꯁꯤꯅ ꯃꯥꯂꯦꯝꯅ ꯊꯦꯡꯛꯁ ꯋꯦꯌꯔꯁꯤ ꯌꯦꯁ ꯈꯨꯃꯟ ꯋꯦꯌꯔꯁꯤ ꯁꯤꯁ ꯈꯣꯏꯔꯝꯈ꯭ꯔꯦ ꯆꯥꯔꯒ ꯄꯦꯟꯖꯩ ꯂꯥꯏꯞ ꯃꯥꯂꯤꯛ ꯊꯦꯡꯀ꯭ꯌꯨ ꯏꯆꯦ ꯂꯥꯛꯄꯤꯕꯒꯤ ꯏꯆꯦ ꯀꯐꯣꯏ ꯃꯅꯥꯒ ꯄꯨꯡꯊꯣꯟ ꯃꯅꯥꯒ ꯆꯥꯕꯤꯌꯨ ꯈꯔ ꯀꯩꯅꯣ ꯅꯅꯥ ꯍꯧꯖꯤꯛ ꯈꯔ ꯂꯪꯖꯒꯦ ꯀꯩꯅꯣ ꯂꯩꯒ ꯂꯣꯡꯈꯠꯂꯛꯑꯁꯤꯅ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯃꯥꯂꯦꯝꯅ ꯌꯦꯁ ꯈꯨꯃꯟ ꯆꯅꯨ ꯅꯨꯡꯉꯥꯏꯖꯔꯤ ꯌꯥꯏ ꯃꯥꯂꯦꯝꯅ ꯆꯥꯔꯒ ꯄꯦꯟꯖꯩ ꯀꯧꯈ꯭ꯔꯦ ꯏꯆꯦꯕꯨ ꯅꯥꯎꯔꯦꯝ ꯔꯠꯅꯥ ꯃꯅꯤꯄꯨꯔ ꯕ꯭ꯂꯣꯒꯔ ꯑꯣꯏꯃꯥ ꯏꯆꯦ ꯅꯪꯒꯤꯗꯣ ꯑꯩꯗꯤ ꯁꯨꯝ ꯈꯜꯂꯒ ꯅꯣꯛꯄꯗ ꯁꯤꯔꯦ ꯍꯥꯏꯁꯤꯅꯤ ꯀꯔꯝꯕꯅꯣ ꯀꯩꯅꯣ ꯔꯠꯅꯥ ꯀꯔꯝꯕ ꯋꯥꯔꯤꯅꯣ ꯉꯔꯥꯡ ꯑꯩꯅ ꯏꯔꯝꯕꯗꯨꯔꯣ ꯋꯦꯌꯔꯁꯤꯅ ꯆꯥꯔꯒ ꯄꯦꯟꯖꯩ ꯏꯆꯦ ꯋꯦꯜꯀꯝ ꯀꯩ ꯑꯣꯏꯅ ꯉꯝꯗ꯭ꯔꯤꯅꯣ ꯑꯩ ꯃꯕꯨꯛ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯅꯤ ꯏꯆꯦ ꯄꯦꯟꯖꯩꯁꯦ ꯃꯥꯂꯦꯝꯅ ꯔꯠꯅꯥ ꯑꯩꯈꯣꯏ ꯍꯔꯥꯎꯈ꯭ꯔꯦꯅꯦ ꯔꯠꯅꯥ ꯎꯕꯗꯩꯕ ꯃꯥꯂꯦꯝꯁꯦ ꯔꯠꯅꯥꯅ ꯉꯔꯥꯡꯒꯤꯗꯣ ꯍꯣꯏ ꯉꯔꯥꯡ ꯀꯔꯝꯕ ꯋꯥꯔꯤꯅꯣ ꯑꯩꯕꯨ ꯀꯥꯎꯈ꯭ꯔꯦꯅꯦ ꯑꯩ ꯑꯣꯟ ꯂꯩꯖꯩꯀꯣ ꯏꯆꯦ ꯆꯥꯛ ꯆꯥꯈꯤꯒꯦꯀꯣ ꯏꯆꯦ ꯍꯣꯏ 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 ꯍꯥ ꯚꯤꯒꯣ ꯑꯣ ꯑꯗꯨꯗꯤ ꯂꯣꯏꯅ ꯑꯣ ꯂꯩꯕꯅꯤ ꯄ꯭ꯔꯦꯃꯤ ꯍꯣꯏ ꯌꯥꯏ ꯍꯧꯖꯤꯛ ꯀꯥꯏ ꯊꯣꯛꯂꯛꯇꯣꯏꯒꯦ ꯇꯨꯇꯤꯅꯤ ꯄꯣꯔꯛꯑꯦꯅꯦ ꯅꯥꯎꯔꯦꯝ ꯔꯠꯅꯥꯅ ꯍꯦꯜꯂꯣ ꯗꯗꯥ ꯃꯥꯂꯦꯝ ꯑꯩ ꯔꯠꯅꯥ ꯁꯤꯁ ꯋꯦꯜꯀꯝ ꯋꯦꯌꯔꯁꯤꯅ ꯃꯥꯂꯦꯝ ꯐꯥꯔꯝ ꯄ꯭ꯔꯗꯛ ꯔꯠꯅꯥ ꯅꯪꯒꯤꯗꯨ ꯆꯪꯉꯝꯃꯦꯗꯅ ꯅꯪꯒꯤ ꯉꯔꯥꯡ ꯂꯥꯏꯞꯇꯣ ꯅꯣꯏ ꯆꯤꯆꯦꯁꯨ ꯂꯥꯏꯞ ꯊꯥꯏꯌꯦꯕ ꯆꯤꯆꯦꯔꯣ ꯏꯅꯥꯎꯔꯣ ꯀꯩꯅꯣꯗꯣ ꯕꯤꯝꯂꯩꯗꯣ ꯃꯤ ꯄꯨꯝꯅꯃꯛꯀꯤ ꯉꯥꯏꯍꯥꯛ ꯆꯪꯉꯅꯩꯗꯨꯒ ꯃꯌꯥꯝ ꯑꯃ ꯀꯃꯦꯟ ꯊꯝꯃꯝꯃꯦꯕ ꯅꯪꯗꯤ ꯄꯥꯕꯗ ꯀꯨꯏꯗꯣꯔꯕꯅꯤꯅ ꯊꯝꯃꯝꯃꯦ ꯕꯤꯝꯂꯩꯗꯨꯒ ꯀꯞꯄꯅꯕꯨ ꯂꯩꯔꯝꯃꯤꯅꯦ ꯃꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯏꯆꯦ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦ ꯑꯩꯅ ꯄꯨꯡ ꯑꯃ ꯐꯥꯔꯦ ꯑꯩꯅ ꯂꯥꯏꯞ ꯊꯥꯏꯁꯦ ꯃꯤ ꯑꯅꯤꯈꯛꯇꯪ ꯂꯥꯛꯄꯤ ꯑꯩꯅ ꯑꯣ ꯇꯧꯍꯣ ꯆꯦꯜꯂꯛꯄꯗ ꯈꯨꯗꯤꯗꯣꯔꯦ ꯅꯣꯏ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯌꯥꯎꯕꯤꯒꯦ ꯍꯥꯏꯅꯅꯦ ꯑꯗꯨꯒ ꯃꯥꯕꯨ ꯌꯥꯎꯕꯤꯔꯦ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦꯕ ꯑꯗꯣ ꯄꯨꯝꯅꯃꯛꯀꯤ ꯑꯃꯨꯛꯇ ꯊꯥꯔꯕ ꯅꯣꯏ ꯃꯔꯤ ꯄꯨꯟꯅ ꯊꯥꯔꯕꯅꯤꯅ ꯌꯥꯎꯕ ꯉꯝꯗꯦꯕ ꯑꯃꯕꯨ ꯌꯥꯎꯕꯗ ꯑꯃꯕꯨ ꯅꯪꯒꯤꯗꯣ ꯉꯥꯏꯍꯥꯛ ꯌꯥꯎꯕꯤꯔꯝꯃꯦ ꯀꯃꯦꯟ ꯃꯌꯥꯝ ꯊꯝꯃꯝꯃꯦ ꯅꯪꯗꯤ ꯁꯨꯡꯄꯥ ꯄꯥꯗꯦ ꯏꯄꯨ ꯄꯨꯈꯠꯇꯦ ꯅꯪ ꯁꯨꯝ ꯎꯪꯅ ꯂꯩꯒꯅ ꯕꯨꯠꯅ ꯁꯣꯛꯑꯦ ꯍꯥꯏꯅ ꯃꯥꯛꯇꯤꯅ ꯁꯨꯃꯥꯏꯅ ꯆꯤꯡꯈꯠꯇ꯭ꯔꯕ ꯑꯩꯅ ꯑꯍꯥꯝ ꯇꯧꯔꯝꯕꯗꯣ ꯍꯦ ꯏꯁꯤꯡ ꯂꯧꯊꯣꯛꯇꯣꯏꯃꯤ ꯁꯅꯥ ꯏꯁꯤꯡꯅ ꯇꯤꯡꯉꯗꯤ ꯄꯠꯈꯤꯗꯣꯔꯤꯃꯤꯌꯦ ꯏꯁꯤꯡ ꯈꯛꯇꯪꯗꯅꯦ ꯍꯥꯞꯇꯅ ꯇꯤꯡꯗꯣꯏꯗꯣ ꯃꯃꯥꯟꯗꯗꯤ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯏꯁꯤꯡ ꯄꯨꯔꯥ ꯀꯪꯉꯦ ꯐꯔꯦ ꯑꯃꯨꯛꯀ ꯍꯥꯞꯆꯤꯜꯂꯨꯆꯣ ꯑꯩ ꯄ꯭ꯔꯣꯖꯦꯛꯇꯣ ꯐꯪꯉꯔꯣꯏꯅꯦ ꯃꯥꯔꯁ ꯑꯥꯗ ꯏꯁꯤꯡꯗ ꯈꯤꯇꯪ ꯍꯥꯞꯄꯒ ꯊꯝꯃꯨ ꯍꯥꯏꯕ ꯂꯣꯏꯔꯦꯅ ꯑꯌꯨꯛꯇ ꯂꯧꯈꯠꯂꯤꯃꯦ ꯍꯥꯏꯕ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯍꯦ ꯈꯥꯏꯕꯣ ꯍꯦꯜꯂꯣ ꯗ ꯃꯥꯂꯦꯝ ꯔꯠꯅꯥ ꯁꯤꯁ ꯋꯦꯌꯔꯁꯤꯅ ꯔꯠꯅꯥ ꯁꯤꯁ ꯋꯦꯜꯀꯝ ꯃꯥꯏ ꯄꯦꯟꯖꯩꯅ ꯃꯥꯂꯦꯝ ꯐꯥꯔꯝ ꯄ꯭ꯔꯣꯗꯛ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯈꯣꯏꯔꯝꯈ꯭ꯔꯦ ꯌꯦꯁ ꯈꯨꯃꯟꯅ ꯃꯥꯂꯦꯝ ꯐꯥꯔꯝ ꯄ꯭ꯔꯣꯗꯛ ꯃꯅꯤꯄꯨꯔ ꯏꯔꯥꯡ ꯀꯝꯗꯧꯔꯤꯒꯦ ꯄ꯭ꯔꯦꯃꯤꯅ ꯑꯣꯟ ꯅꯥꯎꯔꯦꯝꯅ ꯑꯔꯦ ꯑꯩꯅ ꯀꯃꯦꯟꯁ ꯎꯗꯕꯗꯣ ꯑꯗꯨꯅꯤ ꯀꯃꯦꯟ ꯎꯗꯕ ꯑꯩꯁꯨ ꯑꯍꯥꯟꯕ ꯇꯧꯈ꯭ꯔꯦꯕ ꯃꯌꯥꯝꯅ ꯁꯣꯝꯗ ꯀꯃꯦꯟ ꯗꯨꯅꯤꯌꯥ ꯑꯃ ꯊꯥꯅ ꯂꯩꯔꯝꯃꯦ ꯑꯩꯅ ꯁꯣꯝꯗꯅꯦ ꯃꯤ ꯀꯃꯦꯟ ꯂꯥꯛꯇ꯭ꯔꯦꯅ ꯏꯁꯩ ꯁꯛꯑꯅ ꯚꯥꯞ ꯅꯨꯡꯉꯥꯏꯅ ꯄꯨꯡꯈꯥꯏꯃꯨꯛꯅꯤ ꯂꯩꯗꯣ ꯑꯗꯨ ꯑꯩ ꯅꯤꯡꯁꯤꯡꯈ꯭ꯔꯦꯕ ꯑꯩꯅ ꯆꯥꯔꯒ ꯄꯦꯟꯖꯩ ꯀꯩ ꯃꯊꯦꯜ ꯆꯥꯔꯒ ꯃꯥꯂꯦꯝꯅ ꯅꯥꯎꯔꯦꯝꯅ ꯊꯦꯡꯀ꯭ꯌꯨ ꯋꯦꯌꯔꯁꯤ ꯏꯆꯦꯝꯍꯟꯅꯤ ꯑꯣ ꯑꯣ ꯕꯤꯝꯂꯩꯗꯣ ꯅꯣꯏ ꯏꯆꯦꯝꯍꯟꯅꯔꯣ ꯑꯣ ꯃꯥꯂꯦꯝꯅ ꯌꯦꯁ ꯈꯨꯃꯟ ꯃꯇꯝꯒꯤ ꯈꯣꯡꯂꯩ ꯑꯗꯨꯃꯛ ꯅꯛꯁꯤꯜꯂꯛꯑꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯠꯂꯒꯅꯨ ꯃꯥꯂꯦꯝ ꯀꯤꯕ ꯑꯃ ꯌꯥꯎꯔꯤꯀꯣ ꯃꯅꯤꯄꯨꯔ ꯔꯠꯅꯥꯅ ꯑꯩꯗꯤꯅꯦ ꯅꯣꯛꯄꯗ ꯍꯥꯏꯁꯤꯅꯦ ꯑꯗꯨꯅꯤ ꯑꯥꯔꯖꯦꯅ ꯏꯆꯦ ꯑꯣꯟꯗ ꯂꯩꯀꯣ ꯍꯣꯏ ꯊꯦꯡꯀ꯭ꯌꯨ ꯋꯦꯌꯔꯁꯤ ꯃꯥꯂꯦꯝ ꯕ꯭ꯔꯣ ꯆꯥꯛ ꯆꯥꯔꯕꯣꯏ ꯄ꯭ꯔꯦꯃꯤ ꯑꯣꯟ ꯂꯩꯀꯣꯏ ꯃꯥꯂꯦꯝꯅ ꯔꯠꯅꯥ ꯁꯤꯔꯒꯕꯨ ꯀꯔꯝꯅ ꯀꯃꯦꯟ ꯄꯤꯔꯤꯕ ꯌꯦꯁ ꯈꯨꯃꯟ ꯑꯥꯔꯖꯦ ꯃꯩꯇꯩ ꯕ꯭ꯔꯣ ꯑꯣꯟꯗ ꯂꯩꯔꯤꯕꯣ ꯂꯩ ꯃꯥ ꯑꯣꯟꯗ ꯂꯩꯕꯅꯦ ꯄꯦꯟꯖꯩꯅ ꯃꯥꯂꯦꯝ ꯆꯥꯗ꯭ꯔꯤ ꯑꯦꯐꯕꯤꯗ ꯅꯪꯒꯤ ꯅꯝꯕꯔ ꯄꯤꯔꯛꯑꯣ ꯑꯦꯐꯕꯤꯗ ꯀꯔꯤ ꯃꯤꯡ ꯍꯥꯏꯅ ꯂꯩꯒꯦ ꯃꯥꯂꯦꯝ ꯏꯅꯥꯎꯒꯤ ꯑꯦꯐꯕꯤꯗ ꯋꯦꯌꯔꯁꯤꯅ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯆꯥꯛ ꯆꯥꯔꯤꯔꯣ ꯔꯠꯅꯥꯅ ꯁꯟꯗ꯭ꯔꯥꯗ ꯑꯩꯈꯣꯏ ꯆꯦ ꯕꯤꯝꯂꯩꯗ ꯑꯃꯨꯛ ꯀꯣꯜ ꯇꯧꯔꯒ ꯇꯝꯃꯤꯅꯤ ꯅꯣꯛꯄꯗ ꯁꯤꯔꯦ ꯍꯥꯏ ꯋꯦꯌꯔꯁꯤ ꯆꯥꯗ꯭ꯔꯤ ꯌꯥꯏ ꯃꯥꯂꯦꯝꯅ ꯅꯥꯎꯔꯦꯝ ꯔꯠꯅꯥꯅ ꯍꯥ ꯗꯗꯥ ꯃꯥꯂꯦꯝ ꯍꯥꯏꯅ ꯅꯣꯛꯊꯈ꯭ꯔꯦ ꯑꯦꯁꯥ ꯅꯁꯦꯄꯤ ꯕꯨꯀꯦ ꯗꯤꯌꯥ ꯍꯦ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯄꯦꯟꯖꯩꯅ ꯃꯥꯂꯦꯝ ꯑꯦꯐꯕꯤꯗ ꯀꯔꯤ ꯃꯤꯡ ꯍꯥꯏꯅ ꯂꯩꯒꯦ ꯑꯥꯔꯖꯦꯅ ꯌꯦꯁ ꯈꯨꯃꯟ ꯁꯤ ꯁꯥꯏ
ꯄ꯭ꯔꯦꯃꯤꯅ ꯑꯣꯟ ꯂꯩꯌꯦ ꯄꯨꯄꯨꯒꯤ ꯑꯩ ꯄꯨꯄꯨꯒꯤ ꯀꯩꯅꯣꯃꯗꯤ ꯃꯈꯜ ꯑꯃ ꯇꯧꯕꯤꯒꯦꯔꯥ ꯆꯣ ꯄꯨꯄꯨ ꯆꯥꯛ ꯄꯤꯖꯔꯒ ꯄꯨꯄꯨꯗꯤ ꯃꯍꯣꯝ ꯂꯩ ꯇꯧꯕꯤꯔꯣ ꯆꯂꯣ चलो चिकन वो चक चारा गया ओ माले माए अदुदी प्रेमीना ओन चान पी दो बिजारी हाव बना लोर मालेम ना चारा के पंजे मालेम फार्म पी का पी थोंगी बा इसके मन चे बिम ले दो आईडी रत्नागी इना मा और हमारे खल्लू रहा है इसको मन से टेस्ट ऑफ मेते लव I love you टेस्ट लाए रत्नाना इसे लाइक तौखबनी अदो आई चटलगे को चाक चारू खिगे होरेन आईगी लाइफ तसु लाक्पिउ को मयाम होय होय लाकनी कइनो कनानो अमसु हारमदो पुंग हमदो लाइफ थाने आना कनानो अमसु हारमनी ने बिमलेरा हारमने कइनो नचिना ना हुनना टाइमिंग मानरिसे अखोय कमाय लाक्तोइनो हारो दुदी बिमलेसे पुंग हमदो थाने हारममे नंसु पुंग हमदो थाने आय अखोय कनादे चंगदोइनो हारो मालेमना चारागा पेंजई आईगी एबीदा अयाम्बा पुनमक डिलीट तौरे एबी अकाउंट पुनमक नाना नत्ते तिकेनी मालेमना वायरसी याना तेनो जिंगथागरे हरम रत्ना ओय करी थारी मामा 언제 또 자 चलो तो ऑमलेट तो वो चाक पिजर चन पी काना बना ऑमलेट तो बिदोरी अपुगी प्रेमी हाइसनाम ऑन मालेम प्रोडक्ट टेस्ट चश्मा को चले पालेम जंग सी जाना मक सनग्लास जाना उतली है मा नुसायाम सारबा कइनो वैसे मालेम ब्रो के दौरगे असोइबा यावख्रबो आय वैरसिना टेस्ट ऑफ इंडिया मालेम थम्सा 피게니 하나도 하나 떠오러 रत्ना नंगे बिमलेगा टाइमिंग दो अंतो को अमना नुंथांग थाव नत्रगा अमना कना तो नो एनी मान टाइमिंग मान दे खोइ ngana दुमाय ngana gi mong do oirani ba nangi de uchangadra bimlei de uchangadra तखेल से कई सारी नो नतुम तो ओ चामते मपाना ने दोय मचा मचा कनो दने कइनो खोइगी सिगगी कनो गुमोती आना म सगोमगी कनो फार कनो लेयाबा अदुगी मोगी दोय दो छोम फंबदो अदु मचा मचा कनो दो दबा लेना थमेबा अदो मचा पि कनो दे हलागा स्कूल हला चावाना दो मचा रे बदो इनबी देबा मनी टाइम चेंज तौर चेंज तौर बिमने दी खंगमोएबा टाइमिंग की वारी से दो नंदी खंगबने दो लाए बिमने से लाए हजि ना से पुंग हम लाए बिमले अदो नंग से पुंग हम थादरे अदो हायरमी बनु एनी नचले ना कनाना कनाना करी कर मतम थादोइनो हाइनारो हाइना अदुन तदि ngaraंgi मोंग ओइरनीबा इचे अमुक लाके अंगांग ngaire o chak chara boi che idi ngasai chare hello che bimlei yes kumanna bimlei kau khre hello ana gadi i kena kakhi kilo kakhi bimlei kau khre hojina na chine na tanaro noine kar matum na kana kar matum na doyo tenje iche na wayar si kauri ne हेलो सिस्कुमान बिमलेना कौरे येसकुमान जे उदब कुलेबा होई चे तखेलिचे चारा वानबा मतम यौदोरे आई दिंग sai pung 3 da chakhrebane keno nate chara nate baba chak cha de khoi iku bokto do sai cha waya dane ne hujik cha ni ai तो बाबा ने पापड़ का चाब ngam दे मतलब बाबा गिन ये ममा क्या तो बिरगे अबे जे हवाई थोमी हवाई तो तो पिजरन आलू मौबी के तरोंबा
ꯑꯩ ꯂꯥꯏꯠꯇ ꯀꯥꯎꯊꯣꯛꯈ꯭ꯔꯕ ꯉꯁꯥꯏ ꯉꯩ ꯑꯗꯨꯅ ꯀꯥꯎꯔꯕꯅꯤꯅ ꯍꯧꯖꯤꯛ ꯂꯥꯏꯚ ꯇꯧꯔꯤꯉꯩ ꯀꯃꯥꯏꯅ ꯗꯨꯀꯥꯟ ꯆꯠꯅ ꯇꯧꯔꯅꯤ ꯌꯦꯔꯨꯝ ꯑꯣꯏꯅ ꯇꯧꯕꯤꯔꯒꯦ ꯆꯥꯛ ꯆꯥꯅ ꯂꯣꯏꯔꯦ ꯍꯣꯏ ꯍꯣꯏ ꯑꯉꯥꯡ ꯀꯌꯥ ꯆꯥꯎꯔꯒꯦ ꯄ꯭ꯔꯦꯃꯤ ꯆꯥꯎꯔꯝꯃꯅꯤꯗ ꯊꯥ 5 ꯇꯔꯨꯛꯇꯤ ꯐꯥꯔꯝꯃꯅꯤ आज तक अंजुसु लाए हेलो अंजू वेलकम नचे गेलबीदा वेलकम जरी अंदाम खतम तो गुदम जा वैसे अंजू शीस वेलकम ngасayna pung 12 gi thage tawramani ba pung 12 thabado keno tawum leiramina dem chagi tawramina I thadraba rum leina iche test mangre mang mani ai iche test mani ai where she thanks anjuna test iche chak charbo thanda jol lagbo test chak charba hai charam hiroida test ki Kaya angang tataruk Hado ni 21 da oh Hoy ratnaga na gamana ba niba Ratnaga ni tataruk kaya Anjali na Cheta Khel hi hello Anjali welcome welcome na sigil bi Anjali all ngawra na Bemlayna che test nang hana amuktang di lago kay dawge iche test nang hana amuktang di lago kay dawge kay hinay siya Sari ay test kay hijang no kay hijang kay mathan hawing nga sidi Premina yes kuman may bimlayna iche ay angang thoklay hoy Anjali iche chak sarabo ay di nga say chak Anjali iche chak sarabo yes kuman na ay di nga tayo dali mo sila nga tanan hon live sa dole Cuma saya nak kerja gaya nak film ba cawa yang saya dalam tu gaya nak kan live sa kalam tu ni saksa gaya hari lepal sing tu kita gaya na lepal sing mana ada video hai ro kai to gaya na pang lagi hai ta lagi hai ro kai lagi sakit lagi hai ro chatle che hoi bye bye nhum nhiều rồi các tàu đó rồi anh đi đi lotion thì đấy bạc sạc không hôm thì phăm đây này yes kuman charge 60 char boy nang di kai chari anje keno test kai yang no di harakte ne bai kai ka tori nang bai hai do lakpa chatte hanangai do kari no haru iche ahan leibagi hauna bini aduni masanya tumna le chakcharo ai bune bas babari masagu ngamde me amna khani duni aduni ta hagola ga tara ga ko kana wala tu tara semi online semi kai jang no test iche hoya sina test iche pi gre atm ga kana ga pi gre test lupa kaya lo thok kaya hai no where si le thok to bini lising mata ante lupa lising tara langon se lo thok kaya jaran where singi atm dong nu piro dana like to do le di like ko person view me am bem chana ai su la ai se le ma ke ma thenge ga te le ko ni musi da se ai le di au se o chang la ko katar kadang to ro kan ai đi hai bữa nay khôi đi xoay xe bom nhầm nè cặp này đi asi cái nói nhầm nè asi cái bom nhầm chứ lối nó không chân là cái pura cái tầm Manipur thắt đâu vậy nè Manipur cái nó các cookie cái lối chiên rồi nè hai mấy nè suốt nhầm là bom nhầm chứ chỉ lối nó kasar da Tripura da cái gì da lấy ra vậy bom nhầm thì cô nó Manipur thắt đâu đó bộ cái này cookie nó lấy được gì hay rồi bom cặp na khiba tin cặp na khiba siga
लीला तानदोरे पानागिबसिगा सिनाबसु जावनारिये दैदी जखोमबसु जावनारिये मणिपुर थादरदब मैम खुमजन कदाइदनो लेदोरिबो मोय चेंदोरिबो प्रेमी उती थोंग चाई चे बेमचाना मैम पुनम खोरमग्रे अंजुना वेयर सी चकचारबाय वेयर सिना बेमचाई चे वेलकम आए अदुगैदी काजे खर खुमन निथौ मोम जॉइन तौबा यागद्रा नंग पाखंग अगी कनोदा जॉइन तौ नंग पाखंग नंग इचा ने इचा हाइदि अंगांग पाखंग फारजु इचाबु हारदि अंगांग ओइदरमिदो नुपी थीबनि पाजु इचा ओरदि पाखंग ओरजु कइनो नुपी थीरजु अंगांगनि ममाय ममितै लोइन अंगांगनि खंगबो केस बेमचाना वायरसी लापसान पिथारे दुगैदी इचे बेमचा खोरंगरे प्रेमिना कुमन वेलकम आए बेमचाना वायरसीना अंजुसी चादिए फिस्टी चारा बॉय बेमचाना मयाम आई चक थोंग लुबने आए होय होय चादबदि यादबनिना यूट्यूब खना ले अखोई नुपाना खंगदे माक पामरा मोबाइल पामरा ना हंगले असेंगबनि सावरेबा फंबीना नाइते ना कई लेदनने वारी मबता मा अदोइदि जहा मा नोक नखेबगा ले कुइदा अदुमगा तौबिद माक लागा मोबाइल लोन थमबने असेंगबा चेदाने मोबाइल से माक चंगादिने चखुमदने ममाय उपसल थममे आगे ओन ओरदि उरदि चैदने ने हकमन खरबने सुम 24 आवर मोबाइल ओलना सुम वारी सनाबा नत्रगा कनो येंगबा वीडियो येंगबा नत्रगा लाइव जॉइन तौबा नत्रगा इन लाइव तौबा न सुम तौनै खरबा कइना खुमन्ना सा मयाम सावनु कनामगे लाइव जॉइन तौरोइको कदर करang हौरबा नंग मयाम अमा पिरक्के येंगबियो आइ कुमन्ना इसुनुपी कौहे बेमचाना इचे ते खेल अदुनी आइ अदुनी असेंगबा फजना अदुना माला हदने माली ऑप्शन तो अदुगैदी वयरसिना कुमन ब्रो अगी यावदबा यारोइको हाइसे वयरसिना वयरसि लाइव तौराने बेमचा मैते नुकथरे अंजलिना चेत खेल आई कोना मुक लाके होय होय बेमचाना लेसाबी पुरकनी चेत खेल लेसाबी फारागिनी चेत खेल दुनिया दुन लेसाबी फारागिनी होय इनौ नौ है लेदी इचानुपाना ऐसु ममाना अदुनी हकमलबा खुजे पुपू साउबीनु आइ प्रेमिना इचे कोना उनरसी आई थोक लगे होय होय कोना थो उनरसी कोना थो आई दिना चेदी पुंग अहुम फाबा और फमदोइसे अदुना ngahak tumuraju jani amka join tauba ai thabak lore thoage famjani takpirame heba nupa ma thamba ba thangna bagi nupa ma thamba do mana sum pije chakpije badi nupa do je ai thoage nina ta da phamura cheta khele idi charu khige ko hoy hoy amka lao तुमगा मॉम तुमगे मॉम तुमदी तुम इचादी तुम नमा सुंबिरो हाइरो दुगैदी कइनो बाथरूम लगा पुसलेन तौइजे थोकपनिदा क्या मुझे चिन्ह कोई चिल्ली से मैं मांग मित्र तंगाई है
ꯁꯥ ꯅꯪ ꯆꯥꯈꯤꯔꯣꯏꯗ ꯀꯃꯦꯟ ꯇꯧꯔꯣ ꯀꯃꯦꯟ ꯂꯦꯞꯈ꯭ꯔꯦꯒ ꯇꯧꯔꯦ ꯅꯪ ꯆꯥꯛ ꯆꯥꯈꯤꯔꯣꯏꯗꯣ ꯍꯥ ꯀꯩꯒꯤ ꯇꯤꯟꯗꯒꯤ ꯇ꯭ꯌꯨꯁꯟ ꯅꯥꯏꯗꯥꯏꯌꯦ ꯆꯥꯗꯦ ꯇꯤꯟꯗꯩꯅꯤ ꯍꯥꯏꯔꯝꯕꯗꯣ ꯆꯥꯔꯗꯩ ꯑꯃꯨꯛ ꯍꯥꯏꯒꯠꯂꯕꯣ ꯆꯥꯗꯅꯤꯌꯦ ꯆꯥꯔꯗꯩ ꯑꯣꯏꯔꯒ ꯀꯃꯥꯏꯅ ꯅꯪ ꯀꯩꯅꯣ 5:30 ꯑꯃꯨꯛꯀ ꯇ꯭ꯌꯨꯁꯟ ꯅꯠꯇꯦ ꯆꯦꯒꯤ ꯑꯁ ꯆꯥꯗꯩ ꯑꯣꯏꯔꯦ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯆꯤꯆꯦꯗ ꯍꯥꯏꯖꯗꯣ ꯀꯔꯝꯕ ꯆꯤꯆꯦꯗ ꯆꯤꯆꯦ ꯍꯥꯏꯗꯣꯏꯕ ꯍꯥꯏꯌꯦ ꯗꯣꯟꯗ ꯍꯥꯏꯖꯗꯦ ꯅꯪ ꯗꯣꯟ ꯑꯩꯒꯤ 5:30ꯗꯒꯤ ꯑꯃꯨꯛꯀ ꯑꯃꯨꯛ ꯇ꯭ꯌꯨꯁꯟꯅꯦ ꯍꯥꯏꯅ ꯈꯤꯇꯪ ꯉꯟꯅ ꯇꯥꯛꯄꯤꯌꯨ ꯍꯥꯏꯅ 3:30ꯗ ꯃꯃꯥ ꯍꯥꯏꯕꯗꯨꯒ ꯔꯦꯟꯇ ꯂꯩꯕ ꯃꯤꯉꯣꯟꯗ ꯍꯥꯏꯔ ꯀꯩꯗꯧꯗꯣꯏꯒꯦ ꯇꯟꯗ꯭ꯔꯣ ꯏꯆꯦ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯑꯣ ꯑꯩ ꯀꯩꯅꯣꯅꯤ ꯉꯁꯤꯗꯤ ꯃꯣꯇꯣꯔ ꯍꯋꯥꯏꯗꯣ ꯃꯣꯇꯣꯔ ꯍꯋꯥꯏꯗꯣ ꯊꯣꯡꯉꯦ ꯑꯗꯨꯗꯒꯤꯗꯤ ꯑꯂꯨꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯒ ꯑꯃ ꯏꯔꯣꯜꯂꯦ ꯑꯗꯨꯗꯒꯤꯗꯤ ꯀꯩꯅꯣ ꯇꯧꯔ ꯄꯥꯄꯔ ꯉꯧꯔꯤ ꯑꯩꯁꯦ ꯈꯜꯂꯝꯃꯤꯕ ꯑꯂꯨ ꯀꯩꯅꯣꯅꯦ ꯃꯣꯇꯣꯔꯗꯣ ꯑꯉꯧꯕꯗꯣ ꯑꯗꯨꯒ ꯃꯤ ꯀꯩꯅꯣ ꯍꯥꯏꯅꯕꯅꯦꯕ ꯑꯩꯗꯤ ꯆꯥꯗ꯭ꯔꯤꯑꯕ ꯈꯥꯃꯦꯟꯅꯦ ꯃꯣꯇꯣꯔꯅꯦ ꯑꯗꯩ ꯑꯂꯨꯒ ꯍꯥꯞꯅꯅꯦ ꯀꯥꯡꯉꯧ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯝꯕꯅꯦꯕ ꯑꯗꯣ ꯑꯥꯂꯨꯗꯣ ꯂꯣꯏꯊꯣꯛꯈ꯭ꯔꯗꯤ ꯁꯤꯈꯩ ꯈꯤꯇꯪ ꯗꯨꯀꯥꯟ ꯆꯠꯅ ꯂꯧꯔꯨꯕꯗꯣ ꯑꯩ ꯁꯪꯗ꯭ꯔꯦꯕ ꯑꯗꯨ ꯑꯂꯨ ꯂꯣꯏꯊꯣꯛꯈ꯭ꯔꯦ ꯉꯥꯏꯍꯥꯛꯇꯪ ꯃꯤꯅꯤꯠ 2-3ꯇꯒꯤ ꯂꯝꯕꯦꯟꯅꯦꯕ ꯊꯣꯡꯒꯥꯟꯗꯅꯦ ꯑꯗꯨꯕꯨ ꯅꯪꯗ꯭ꯔꯦ ꯑꯗꯨ ꯀꯥꯡꯍꯧ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯝꯕꯅꯤ ꯇꯧꯗ꯭ꯔꯦ ꯑꯗꯨ ꯕꯕꯥꯒꯤ ꯑꯗꯨꯝ ꯄꯤꯖꯈ꯭ꯔꯦ ꯅꯚꯥꯏꯒꯤꯅ ꯄꯥꯄꯔ ꯂꯤꯡꯁꯦ ꯌꯦꯡꯗꯕ ꯃꯤ ꯌꯥꯎꯔꯗꯤ ꯌꯦꯡꯕꯤꯌꯨ ꯍꯥꯏ ꯑꯣ ꯕꯦꯝꯆꯥ ꯑꯩꯗꯤ ꯑꯗꯨ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯁꯥꯔꯅ ꯉꯔꯥꯡ ꯊꯥꯔꯛꯄꯗꯣ ꯑꯩꯗꯤ ꯑꯗꯨꯒ ꯆꯪꯅ ꯑꯩꯗꯤ ꯅꯣ ꯑꯗꯨꯒ ꯃꯦꯠꯈ꯭ꯔꯦꯕ ꯕꯦꯝꯆꯥ ꯃꯩꯇꯩꯅ RJ ꯕ꯭ꯔꯣ ꯀꯧꯈ꯭ꯔꯦ ꯕꯦꯝꯆꯥꯅ ꯈꯪꯗ꯭ꯔꯦꯗ ꯃꯊꯥꯒ ꯁꯥꯏꯗ ꯁꯨꯝꯕꯁꯦ ꯎꯁꯜꯂꯛꯑꯒ ꯌꯦꯡꯉꯨ ꯉꯔꯥꯡꯅ ꯑꯩꯅ ꯆꯪꯕ ꯃꯇꯝꯗꯨꯒꯅꯦ ꯌꯦꯁꯇꯨꯒꯅꯦ 78% ꯃꯤꯅ ꯃꯦꯠꯂꯝꯃꯤ ꯈꯪꯉꯕ ꯑꯗꯩꯗꯤ 20ꯗꯨꯒꯅꯦ 22% ꯃꯤꯅ ꯅꯣꯗꯨꯒ ꯃꯦꯠꯂꯝꯃꯤ ꯌꯦꯡꯉꯨ ꯃꯤ ꯈꯔ ꯑꯃ ꯌꯦꯡꯉꯨ ꯀꯌꯥꯝ ꯃꯤ ꯀꯌꯥꯝꯅ ꯄꯥꯝꯈ꯭ꯔꯃꯣ ꯌꯦꯡꯉꯨ ꯃꯅꯤꯄꯨꯔꯁꯦ ꯑꯅꯤ ꯊꯣꯛꯄ ꯑꯁꯤ 22%ꯗꯣ ꯑꯩꯈꯣꯏ ꯃꯤꯇꯩ ꯈꯛꯇ ꯑꯣꯏꯔꯝꯒꯅꯦꯕ RJꯗ ꯏꯆꯦ ꯕꯦꯝꯆꯥ ꯂꯩ ꯌꯥꯏꯌꯦ ꯀꯥꯏ ꯆꯠꯇꯣꯏꯕ ꯗꯨꯀꯥꯟ ꯆꯠꯇꯣꯏꯕꯣ ꯑꯗꯨꯗꯤ ꯅꯪ ꯀꯔꯝꯕ ꯗꯨꯀꯥꯟ ꯆꯠꯇꯣꯏꯕꯣ ꯀꯅꯥ ꯑꯗꯨꯗꯤ ꯑꯂꯨ ꯑꯇꯣꯞ ꯄꯨꯔꯛꯀꯅꯤ ꯃꯃꯥ ꯁꯣꯛꯄꯩ ꯊꯣꯛꯇꯣꯏꯕ ꯕꯦꯝꯆꯥꯅ ꯃꯌꯥꯝ ꯂꯤꯡꯁꯤꯗ ꯆꯪꯕꯤꯌꯨ ꯄ꯭ꯂꯤꯖ ꯅꯣ ꯏꯌꯨ ꯍꯥꯏ ꯕꯦꯝꯆꯥꯗꯨꯅꯦ ꯑꯩꯗꯤ ꯉꯔꯥꯡ ꯆꯪꯈ꯭ꯔꯦꯕ ꯆꯦ ꯇꯈꯦꯜ ꯑꯩ ꯉꯥꯛꯇꯪ ꯂꯩꯔꯒ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯃꯥꯔꯀꯦꯠ ꯐꯥꯎꯗ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯋꯥꯏꯔꯁꯤ ꯅꯨꯡꯁꯤꯗ꯭ꯔꯦ ꯍꯥꯏꯕ ꯁꯤ ꯑꯋꯥꯏꯔꯁꯤꯅ ꯍꯥꯏꯔꯛꯏꯁꯦ ꯌꯦꯡꯉꯣ ꯆꯪꯗꯕ ꯌꯥꯗꯦꯒꯤ ꯃꯑꯣꯡꯗꯅꯦ ꯌꯥꯝꯅ ꯗ꯭ꯌꯨꯇꯤ ꯀꯩꯅꯣꯒꯤ ꯃꯑꯣꯡꯗ ꯁ꯭ꯀꯨꯜ ꯀꯥꯕꯒꯤ ꯃꯑꯣꯡꯗꯅꯦ ꯑꯃ ꯈꯜꯂꯤꯁꯦ ꯆꯠꯂꯨꯈꯤꯒꯦ ꯀꯥꯏꯅ ꯄꯥꯔꯃꯤꯁꯟꯒ ꯂꯧꯔꯝꯃꯤꯃꯤꯅꯦ ꯀꯩꯅꯣ ꯁꯤꯒꯩ ꯗꯨꯀꯥꯟ ꯆꯠꯄꯕꯨ ꯀꯔꯝꯕ ꯗ꯭ꯔꯦꯁ ꯁꯦꯠꯀꯦ ꯍꯥꯏꯃꯣ ꯅꯪ ꯁꯦꯠꯂꯤꯗꯨꯁꯨ ꯍꯥꯞꯃꯜꯂꯦ ꯊꯣꯡꯒꯥꯟꯗ ꯂꯩꯕ ꯗꯨꯀꯥꯟꯁꯤꯕꯨ ꯅꯪ ꯀꯩꯅꯣ ꯀꯦꯅ ꯆꯠꯀꯦ ꯍꯥꯏꯔꯣ ꯍꯥꯟꯅ ꯆꯥꯅ ꯊꯛ ꯂꯣꯏꯈꯣ ꯀꯩꯅꯣꯝꯒ ꯊꯣꯡ ꯂꯣꯏꯈꯣ ꯑꯩ ꯐꯨꯔꯤꯠ ꯂꯩꯅꯤꯡꯉꯅꯤ ꯐꯨꯔꯤꯠ ꯂꯣꯏꯔꯦ ꯑꯗꯨꯁꯤꯡꯗꯣ ꯍꯥꯟꯅ ꯂꯤꯠꯅ ꯂꯣꯏꯈꯣ ꯏꯆꯦ ꯂꯥꯏꯛꯗ ꯆꯪꯉꯣ ꯇꯧꯔꯝꯃꯦ ꯑꯗꯨꯅꯤ ꯂꯤꯡꯇ ꯆꯪꯉ ꯅꯣ ꯇꯧꯔꯝꯃꯦ ꯑꯗꯨꯅ ꯑꯩꯗꯤ ꯉꯔꯥꯡꯅ ꯇꯧꯈ꯭ꯔꯕꯅꯤ ꯀꯁꯥꯅꯟꯗꯤꯅ ꯑꯩ ꯂꯥꯛꯄ ꯊꯦꯡꯉꯦ ꯆꯦꯜꯂꯦ ꯀꯁꯥꯅꯟꯗꯤꯁꯨ ꯆꯦꯜꯂꯛꯑꯦ ꯅꯪꯅ ꯆꯥꯛꯀꯨꯗꯣ ꯄꯥꯏꯔꯛꯇ꯭ꯔꯕ ꯕꯦꯝꯆꯥ ꯂꯩ ꯏꯆꯦ ꯌꯥꯏ ꯅꯟꯗꯤ ꯌꯥꯏ ꯀꯩꯁꯥ ꯅꯟꯗꯤꯅ RJ ꯑꯩ ꯂꯥꯛꯆꯔꯦ ꯊꯦꯡꯀ꯭ꯌꯨ ꯅꯟꯗꯤ ꯁꯛꯁꯦ ꯃꯣꯏꯅ ꯐꯣꯟ ꯇꯧꯁꯜꯂꯛꯏꯁꯦ ꯌꯦꯡꯉꯣ ꯀꯩꯅꯣ ꯇꯨꯝꯃꯨꯔꯤꯕꯣꯅꯦ ꯅꯟꯗꯤ ꯇꯨꯝꯕꯁꯦ ꯎꯔ ꯑꯩꯕꯨ ꯇꯨꯝꯅꯤꯡꯉꯦꯅꯦ ꯀꯁꯥ ꯅꯟꯗꯤ ꯑꯣꯟ ꯌꯥꯔꯕꯤꯔꯣ ꯃꯥꯏ ꯕꯦꯛꯇ ꯂꯩꯕꯅꯤ ꯃꯥꯏ ꯕꯦꯛꯇ 100 ꯔꯨꯄꯤꯁ ꯂꯩꯕ ꯄꯣꯀꯦꯠ ꯃꯅꯤ ꯅꯟꯗꯤ ꯀꯩ ꯍꯤꯟꯖꯥꯡꯅꯣ ꯏꯆꯦ ꯄꯟꯖꯩ RJ ꯑꯣꯟ ꯂꯩꯕꯅꯤꯗ ꯀꯩꯒꯤ ꯄꯨꯔꯛꯇꯣꯏꯅꯣ ꯂꯣꯟꯗ꯭ꯔꯗꯤ ꯀꯩꯒꯤꯅꯣ ꯐꯥꯔꯤꯁꯦ ꯅꯪ ꯀꯩꯒꯤꯅꯣ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯔꯤꯗꯣ ꯆꯤꯞꯁꯀꯤꯅꯤ ꯑꯃꯨꯛ ꯄꯨꯔꯛ ꯂꯣꯏꯔꯦꯅ ꯑꯩꯒꯤ ꯄꯣꯀꯦꯠ ꯃꯅꯤ RJ ꯑꯣꯟꯅꯦ ꯑꯩꯒꯤ ꯀꯩ ꯄꯣꯀꯦꯠ ꯃꯅꯤ ꯃꯅꯤꯅꯣ ꯍꯧꯖꯤꯛ ꯁ꯭ꯀꯨꯜ
ꯃꯃꯥꯗꯨꯒ 100ꯇꯅꯤ ꯂꯩꯗꯣ ꯑꯇꯩ ꯂꯩꯇ꯭ꯔꯕꯅꯤ ꯅꯃꯥꯗꯣ ꯂꯥꯏꯔꯔꯕ ꯆꯥꯛꯑꯣ ꯄꯥꯏ ꯌꯨꯝ ꯆꯠꯂ ꯆꯥꯛ ꯊꯣꯡꯉꯦ ꯍꯥꯏꯕꯅꯤ ꯌꯥꯔꯦ ꯇꯣꯛꯑꯣ ꯑꯩ ꯀꯩꯅꯣꯝ ꯁꯦꯝꯃꯒꯦ ꯋꯥꯏꯔꯁꯤ ꯕꯖꯥꯔꯐꯥꯎꯗ ꯆꯠꯂꯨꯒꯦ ꯍꯥꯏꯔꯝꯕꯅꯦꯕ ꯃꯥ ꯀꯔꯤ ꯆꯥꯒꯗ ꯀꯩ ꯆꯥꯗꯣꯏꯒꯦ ꯀꯩ ꯄꯅꯤꯔ ꯄꯤꯖꯒꯅꯤ ꯂꯩꯕꯣ ꯄꯅꯤꯔ ꯄꯅꯤꯔ ꯂꯣꯏꯈ꯭ꯔꯦ ꯕꯦꯝꯆꯥꯅ ꯃꯩꯇꯩꯁꯤꯡꯁꯦ ꯆꯤꯟꯗꯤ ꯃꯅꯤꯄꯨꯔ ꯀꯟꯁꯤ ꯍꯥꯏ ꯑꯗꯨꯒ ꯌꯦꯁ ꯌꯥꯝꯃꯦ ꯅꯣꯗꯤ ꯑꯗꯨꯅꯤ ꯕꯦꯝꯆꯥ ꯉꯔꯥꯡ ꯑꯩꯅ ꯆꯪꯕꯗꯁꯨꯅꯦ ꯗꯣ 22% ꯃꯤꯇꯅꯦꯕ ꯅꯣ ꯍꯥꯏꯔꯤꯗꯣ 78% ꯃꯤꯅꯅꯦ ꯃꯦꯠꯂꯝꯃꯦꯕ ꯑꯗꯨ ꯃꯤꯇꯩꯁꯤꯡ ꯂꯣꯏ ꯁꯤꯔꯕ ꯈꯪꯗꯦ ꯇꯧꯕꯕꯨꯗꯤ ꯃꯅꯤꯄꯨꯔꯗ ꯂꯣꯏꯅ ꯀꯩꯅꯣ ꯇꯧ ꯅꯦꯠ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯗꯨꯗꯤ ꯀꯅꯥꯅ ꯃꯦꯠꯇꯣꯔꯤꯗꯣ ꯃꯄꯥꯟꯗꯦꯕ ꯑꯇꯣꯞꯄ ꯖꯥꯇꯤꯅꯗꯤ ꯄꯤꯔꯝꯃꯔꯣꯏ ꯌꯦꯁ ꯅꯣꯗꯣ ꯃꯣꯏꯗꯤ ꯇꯪꯈꯥꯏ ꯇꯥꯔꯤꯉꯩ ꯃꯣꯏꯗꯤ ꯍꯔꯥꯎꯕꯅꯦ ꯀꯟꯁꯤ ꯍꯥꯏꯔꯒ ꯑꯗꯨ ꯂꯤꯗꯔ ꯑꯣꯏꯍꯧꯅꯤꯡꯕꯒꯤ ꯃꯔꯣꯟ ꯑꯃ ꯃꯅꯤꯄꯨꯔ ꯆꯦꯜꯂꯅ ꯂꯤꯗꯔ ꯑꯣꯏꯍꯟꯅꯤꯡꯕꯅ ꯃꯔꯣꯟ ꯑꯃ ꯅꯥꯝ ꯀꯃꯥꯏꯅꯤꯡꯕꯅ ꯃꯔꯣꯟ ꯑꯃ ꯁꯤꯒ ꯌꯥꯝꯈ꯭ꯔ ꯄꯣꯠꯅꯤꯁꯤꯒ ꯄꯣꯂꯤꯇꯤꯛꯁ ꯌꯥꯝꯃꯤ ꯁꯟꯇꯥ ꯂꯥꯛꯑꯦ ꯍꯥꯏ ꯃꯌꯥꯝ ꯁꯟꯇꯥ ꯂꯥꯛꯑꯦ ꯁꯟꯇꯥ ꯅꯣꯡ ꯐꯈ꯭ꯔꯕ ꯅꯣꯏꯗꯨꯒ ꯑꯩꯈꯣꯏ ꯅꯣꯏ ꯅꯣꯡꯗꯣ ꯑꯩꯈꯣꯏ ꯁꯣꯝꯗ ꯈꯔ ꯄꯤꯔꯛꯑꯣ ꯁꯥꯒꯠꯂꯛꯑꯦ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯕꯦꯝꯆꯥ ꯅꯠꯇꯦ ꯃꯄꯥꯟꯗꯒꯤ ꯂꯣꯏꯅ ꯂꯥꯛꯏꯅꯦ ꯌꯦꯁꯇꯣ ꯍꯥꯏꯁꯦ ꯃꯄꯥꯟꯗꯒꯤ ꯂꯣꯏꯅ ꯂꯥꯛꯏꯅꯦ ꯍꯥꯏꯁꯦ ꯃꯄꯥꯟꯒꯤ ꯃꯤꯁꯤꯡꯁꯦ ꯂꯣꯏꯅ ꯃꯅꯤꯄꯨꯔ ꯇꯪꯈꯥꯏ ꯇꯥꯕ ꯄꯥꯝꯃꯦ ꯐꯈ꯭ꯔꯦ ꯁꯤ ꯍꯧꯖꯤꯛꯇꯤ ꯁꯟꯇꯥꯁꯦ ꯑꯩꯗꯤ ꯃꯅꯤꯄꯨꯔꯒꯤꯅ ꯂꯩꯔꯝꯃꯤꯅꯦ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯝꯗꯦ ꯀꯁꯥꯔꯒꯤ ꯑꯣꯏꯔꯝꯃꯤꯅꯦ ꯆꯥꯅ ꯅꯟꯗꯤꯕꯨ ꯀꯗꯥꯏꯅꯣ ꯅꯟꯗꯤ ꯀꯃꯦꯟ ꯂꯦꯞꯈ꯭ꯔꯦ ꯑꯜꯖꯦꯕ꯭ꯔꯣ ꯑꯩ ꯂꯩꯌꯦ ꯕꯦꯝꯆꯥꯅ ꯀꯅꯥꯅꯣꯝ ꯇꯧꯔꯛꯏꯁꯤꯅ ꯁꯤ ꯑꯗꯨꯃꯥꯏꯅ ꯇꯥꯏ ꯑꯥꯎꯠꯁꯥꯏꯠꯀꯤ ꯀꯨꯀꯤ ꯌꯥꯎꯏ ꯍꯥꯏꯅ ꯃꯣꯏꯅꯅꯤ ꯍꯥꯏ ꯏꯔꯥꯡ ꯁꯥꯒꯠꯂꯤꯁꯦ ꯁꯟꯇꯥ ꯑꯃ ꯕꯦꯝꯆꯥꯅ ꯍꯥꯏꯁꯤꯅ ꯃꯄꯥꯟꯗꯒꯤ ꯍꯥꯏꯁꯤꯅꯅꯦ ꯃꯣꯏꯒꯤ ꯑꯣꯞꯁꯟꯗꯨꯒ ꯌꯦꯁ ꯅꯣꯗꯣ ꯈꯪꯉꯕꯣ ꯑꯗꯨꯏꯗꯣ ꯃꯄꯥꯟꯗ ꯀꯨꯀꯤꯅ ꯍꯦꯜꯂ ꯃꯥꯜꯂꯦꯅ ꯃꯩꯇꯩꯕꯨꯗꯤ ꯑꯩꯈꯣꯏ ꯃꯄꯥꯟꯗ ꯂꯩꯕ ꯃꯤꯁꯤꯡꯁꯦ ꯃꯤꯇꯩꯁꯤꯡꯁꯦ ꯂꯣꯏꯅ ꯁꯤꯔꯕ ꯈꯪꯗꯦꯅꯦ ꯃꯣꯏ ꯎꯗ꯭ꯔꯕ ꯈꯪꯗꯦꯅꯦ ꯑꯩꯈꯣꯏ ꯃꯤꯇꯩꯁꯨ ꯀꯣꯝ ꯂꯩꯕ ꯅꯠꯇꯦꯕ ꯃꯄꯥꯟꯗ ꯑꯩꯁꯨ ꯂꯩꯇꯦ ꯏꯕꯦꯝꯆꯥꯅ ꯄꯤꯛꯈ꯭ꯔꯕ ꯃꯅꯤꯄꯨꯔꯗꯣ ꯑꯅꯤ ꯊꯣꯛꯂꯗꯤ ꯀꯩꯅꯣ ꯇꯧꯗꯦ ꯑꯗꯨꯅꯤ ꯃꯊꯥ ꯁꯥꯔꯤꯁꯦ ꯄꯤꯛꯈ꯭ꯔꯕ ꯃꯅꯤꯄꯨꯔꯗꯣ ꯑꯩꯈꯣꯏ ꯄꯣꯄꯨꯂꯦꯁꯟꯅ ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯍꯦꯜꯂꯤꯅꯦꯕ ꯑꯗꯨ ꯄꯤꯛꯈ꯭ꯔꯗꯨꯒ ꯃꯣꯏꯒꯤ ꯑꯦꯔꯤꯌꯥꯗꯨꯒꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯂꯩꯍꯟꯕ ꯄꯤꯔꯣꯏꯑꯕ ꯑꯗꯨ ꯄꯤꯛꯈ꯭ꯔꯕ ꯃꯅꯤꯄꯨꯔꯗꯨꯒ ꯃꯣꯏ ꯑꯦꯔꯤꯌꯥꯗꯨꯒ ꯃꯣꯏꯇꯅꯤ ꯂꯩꯗꯣꯏꯗꯣ ꯑꯇꯣꯞꯄ ꯖꯥꯇꯤꯁꯨ ꯃꯣꯏ ꯂꯩꯍꯟꯕ ꯄꯤꯔꯣꯏ ꯇꯧꯔꯤꯕ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩꯒꯤ ꯚꯥꯛꯇꯨꯒꯅꯦ ꯑꯩꯈꯣꯏ ꯃꯤꯇꯩꯒꯤ ꯁꯔꯨꯛꯇꯨꯒ ꯂꯣꯏꯅ ꯂꯩꯁꯜꯂꯅꯦꯕ ꯃꯨꯁꯂꯤꯝꯁꯨ ꯀꯔꯤꯁꯨ ꯑꯗꯨꯗꯒꯤꯗꯤ ꯀꯩꯅꯣꯁꯨ ꯂꯣꯏꯅ ꯂꯩꯔꯅꯤ ꯑꯗꯩ ꯃꯤꯇꯩꯅ ꯀꯗꯥꯏ ꯂꯩꯗꯣꯏꯕ ꯇꯧꯔꯤ ꯂꯤꯂꯥꯁꯦ ꯃꯩꯇꯩꯁꯦ ꯃꯨꯠꯄ ꯃꯁꯥꯅ ꯇꯥꯔꯦꯕ ꯇꯧꯔꯤꯗꯣ ꯃꯣꯏꯒꯤ ꯀꯨꯀꯤ ꯑꯦꯔꯤꯌꯥꯗꯨꯒꯗꯤ ꯃꯣꯏ ꯑꯦꯁ ꯇꯤ ꯑꯦꯔꯤꯌꯥꯅꯦꯅ ꯃꯣꯏ ꯄꯤꯔꯔꯣꯏ ꯀꯅꯥꯁꯨ ꯂꯩꯕ ꯑꯇꯣꯞꯄ ꯑꯗꯣ ꯑꯩꯈꯣꯏ ꯃꯤꯇꯩꯒꯤ ꯁꯔꯨꯛꯇꯨꯒ ꯂꯣꯏꯅ ꯂꯩꯁꯟꯕ ꯄꯤꯔꯅꯤ ꯑꯗꯩꯗꯤ ꯃꯤꯇꯩꯅ ꯀꯥꯏ ꯆꯠꯇꯣꯏꯕ ꯃꯤꯇꯩꯅ ꯌꯥꯝꯃꯦ ꯃꯤ ꯌꯥꯝꯃꯅꯤ ꯖꯒꯥꯅ ꯄꯤꯛꯑꯅꯤ ꯈꯪꯗꯦ ꯀꯣꯛꯀ ꯁꯥꯏ ꯁꯤꯁ ꯃꯩꯇꯩꯁꯤꯡꯒꯤ ꯑꯆꯧ ꯑꯁꯥꯡꯁꯦ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯈꯪꯗꯦ
ꯃꯩꯇꯩ ꯑꯆꯧ ꯑꯁꯥꯡꯁꯤ ꯂꯣꯏ ꯁꯤꯈ꯭ꯔ ꯃꯥꯜꯂꯦ ꯃꯣꯏ ꯑꯦꯝꯅꯗꯤ ꯂꯥꯎꯕ ꯐꯩ ꯑꯁꯤ ꯃꯇꯝꯁꯤꯗꯗꯤ ꯃꯣꯏ ꯂꯥꯎꯕꯒ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯦ ꯃꯈꯣꯟ ꯊꯣꯛꯇ꯭ꯔꯦ ꯈꯅꯥꯎꯁꯤꯅ ꯆꯔꯝꯗꯅ ꯃꯦꯠꯀꯗꯕꯅꯤ ꯈꯧꯔꯤ ꯃꯦꯠꯅ ꯍꯥꯠꯀꯗꯕꯅꯤ ꯚꯨꯠ ꯃꯇꯝꯗ ꯚꯨꯠ ꯈꯣꯝꯕ ꯂꯥꯛꯄꯗꯅꯦ ꯈꯧꯔꯤꯁꯤꯡꯗ ꯃꯦꯠꯀꯗꯕ ꯕꯦꯝꯆꯥ ꯅꯟꯗꯤꯅ ꯕꯦꯝꯆꯥ ꯑꯣꯐ ꯍꯥꯏꯔꯝꯂꯒ ꯅꯟꯗꯤ ꯑꯣꯏꯅ ꯑꯣꯐ ꯑꯣꯏ ꯑꯗꯨꯅꯤ ꯙꯝꯀꯥ ꯇꯝꯃ ꯇꯧꯍꯣ ꯇꯧꯍꯣ ꯆꯦꯜꯂꯤꯄꯣꯠꯅꯤꯅꯦ ꯏꯁ ꯊꯦꯡꯈ꯭ꯔꯦ ꯀꯥꯏꯅ ꯇꯧꯍꯣ ꯇꯧꯍꯣ ꯆꯠꯂꯝꯃ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯕꯁꯨ ꯊꯣꯡꯏꯟꯐꯥꯎ ꯂꯥꯛꯑ ꯃꯣꯏ ꯍꯟꯈ꯭ꯔꯕꯁꯨ ꯈꯪ ꯄꯣꯟꯇꯦꯅꯦ ꯑꯁꯤꯒꯤ ꯃꯇꯥꯡꯁꯤꯒꯗꯤ ꯅꯨꯡꯉꯥꯏꯇꯕꯩ ꯋꯥꯔꯤꯅꯤꯗ ꯄꯣꯂꯤꯇꯤꯛꯁꯇꯣ ꯍꯧꯖꯤꯛ ꯄꯣꯂꯤꯇꯤꯛꯁ ꯁꯥꯟꯅꯕꯩ ꯃꯇꯝ ꯅꯠꯇꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯣꯜꯂꯥꯎ ꯑꯃꯠꯇꯗ ꯂꯥꯎꯕꯒꯤ ꯃꯇꯝꯅꯦꯕ ꯑꯗꯨꯅꯤ ꯁꯤ ꯚꯣꯠ ꯃꯇꯝ ꯃꯣꯏꯁꯤꯡꯁꯤꯅ ꯁꯤ ꯃꯇꯝ ꯑꯩꯅꯕꯨ ꯂꯥꯏꯞꯇ ꯐꯝꯃꯗꯤ ꯍꯣꯏ 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 ꯑꯦ ꯂꯩꯌꯨꯔꯣ ꯗꯤ ꯑꯩ ꯉꯔꯥꯡ ꯊꯥꯈꯤꯕ ꯂꯤꯡ ꯌꯦꯡꯕ꯭ꯔꯣ ꯍꯥꯏ ꯄꯨꯈ꯭ꯔꯣ ꯉꯁꯥꯏ ꯄꯩꯁꯥꯗꯣ ꯍꯦꯛꯇ ꯌꯥꯎꯔꯝꯒꯅꯤꯌꯦ ꯃꯥꯡꯕ ꯕꯦꯛꯇꯣ ꯕꯦꯛꯇꯣ ꯁꯤꯒꯔꯣ ꯑꯗꯨꯒ ꯌꯥꯎꯔꯝꯒꯅꯤ ꯀꯥꯏ ꯆꯠꯈꯔꯦ ꯑꯥꯔꯖꯦꯟꯅ ꯑꯣꯟ ꯀꯁꯥꯅꯟꯗꯤ ꯑꯃꯗꯣ ꯁꯣꯏꯈꯤꯕ ꯑꯩꯈꯣꯏ ꯍꯦꯔꯣꯅ ꯐꯣꯟ ꯇꯧꯔꯛꯑꯦ ꯂꯣꯏꯁꯜꯂꯝꯃꯣ ꯍꯥꯏꯅ ꯄꯨꯡ ꯑꯃ ꯍꯜꯂꯛꯑꯒ ꯑꯃꯨꯛ ꯇꯧꯔꯒꯦ ꯂꯥꯏꯐꯁꯦ ꯃꯉꯥ ꯇꯥꯗꯣꯔꯦ ꯑꯅꯤ ꯑꯍꯨꯝ ꯈꯪꯗꯦꯅꯦ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯕꯦꯡ ꯆꯠꯀꯗꯕ ꯂꯩꯕ ꯀꯔꯤ ꯕꯤꯚꯥ ꯍꯥꯏꯕꯨ ꯀꯩ ꯕꯤꯚꯥ ꯍꯥꯏꯔꯣ ꯀꯩ ꯍꯥꯏꯅꯣ ꯚꯥꯞ ꯇꯥꯗ꯭ꯔꯦ ꯂꯩꯍꯜꯂ ꯗꯨꯅꯤꯌꯥ ꯃꯥꯒꯤ ꯄꯣꯠꯅꯤ ꯆꯈꯥꯏꯅ ꯊꯝꯃꯤꯁꯦ ꯀꯦꯕꯅ ꯍꯅꯨꯊꯪꯁꯤꯒ ꯕꯦꯝꯆꯥ ꯀꯩ ꯍꯤꯟꯖꯥꯡ ꯀꯔꯤ ꯁꯤꯡꯁꯨ ꯑꯩꯈꯣꯏ ꯃꯣꯕꯥꯏꯜ ꯄꯥꯏꯕꯗ ꯃꯣꯏꯁꯨ कली नेपाल रिफूड हेलो फ्रेंड हेलो नेपाल जी वेलकम वेलकम थैंक यू बेमचा करी हैना ngꯥꯒ ꯀꯩꯅꯣ ꯁꯥꯕꯁꯤꯒ ꯑꯩꯈꯣꯏ ꯁꯤꯗꯩ ꯅꯨꯡꯁꯥ ꯁꯥꯏ ꯅꯣꯏꯗꯨꯒ ꯁꯥꯕ꯭ꯔꯥ ꯁꯥꯗꯕꯗꯨꯗꯤ ꯈꯪꯗꯦ ꯀꯔꯤ ꯅꯍꯥꯛꯆꯟ ꯍꯥꯏ ꯀꯅꯥ ꯀꯅꯥꯅꯣ ꯈꯪꯗꯦꯕꯣ ꯅꯍꯥꯛꯆꯟꯒꯥꯏ ꯈꯪꯗꯕ ꯃꯤ ꯉꯥꯛꯇꯅꯤ ꯑꯗꯩꯗꯤ नेपाल यहाँ पर कोई नया है तो आपके लिए नया है तो उसके साथ प्लीज़ कनेक्ट हो मेरे ख्याल से आपका यहाँ पर सब नया है आपके लिए आपके नंबर हाँ मेरा नंबर क्यों दूँ आपको ये मशीन पास है पूरा जिला मैम पूरा जिला मैम हायरो
ꯊꯤꯠꯂꯁꯤꯔꯥ ꯃꯌꯥꯝ ꯃꯁꯤ ꯍꯥꯏ ꯇꯧꯔꯦ ꯐꯨꯔꯁꯤ ꯀꯣꯗꯅ ꯅꯝꯕꯔ ꯀꯥꯅꯤꯔꯗ ꯑꯗꯨꯅꯦꯕ ꯅꯝꯕꯔ ꯅꯪ ꯕꯦꯝ ꯆꯥꯕ ꯍꯧꯗ꯭ꯔꯕ ꯉꯔꯥꯡ ꯅꯨꯄꯥ ꯑꯃ ꯂꯥꯛꯇꯧꯕꯗꯣ जैकेट होस्ट हाँ जैकेट दे देती हूँ आपको वो नुपासे अमता नैरꯛꯑꯣ मा ꯍꯦꯛꯇ ꯂꯣꯠꯈꯤꯕ ꯑꯥꯔꯖꯦ ꯅꯨꯄꯥ ꯑꯃꯅ ꯂꯩꯔꯦ ꯀꯩꯝ ꯀꯥꯟꯅꯗꯦꯕ ꯃꯁꯤ ꯂꯣꯏꯔꯦ ꯀꯦꯕ ꯂꯣꯏꯔꯦ ꯍꯛꯆꯥꯡ ꯁꯥꯄꯣꯟꯅꯦ ꯑꯩꯈꯣꯏ होस्ट इंडियन और फिलीपींस आई एम इंडियन नेपाल जी दस्ता काय हरा बेमचा मम्मा दस्ता काशे हरा उई हौरी सरपेंजी बेमचा खरमग्रे नेपाल ना माई केनो थादरे से बेमलै बेमचा ना बेमलै कौरे ओ बेमचाय अदुगगिदी ओ नमस्ते नमस्ते नेपाल जी नमस्ते पुंग अमा फागेना थौरिमिदा हेल्बीसे पुंग अमा दि फाहलगे हाइन होरेन असि अइना होरेन अपलोड तौरकदने पुंग अमा तौबसे होरेन अपलोड तौरकदा पुंग पुखाय मा खतन ओइरक्तोइसि अदुगैदि काचा खरे सरसे चटनिंगदबना अइना लाइफ थादोकनने हलक ओइर तौरगे मयाम केखिगे मयाम मांगदा लाउनसे लोइरे काचा खरगे मी मरिदि लेइरि जी होस्ट फिलीपींस लैंग्वेज जानती हूँ आपने फिलीपीन लैंग्वेज हाँ थोड़ा थोड़ा नेपाल जी थोड़ा थोड़ा जानती हूँ नेपाल कम बेमचा आपको बुला रही है नेपाल जी उसके घर जाइए जुड़ जाइए उसके साथ मैं अभी लाइव खत्म करने वाली हूँ कहीं पे जाना है नेपाल जी फिर मिलेंगे वो शाम को मिलेंगे शाम को चार पेंजे ऑन लोरे आई केबल लोरे सुम चतुनी लगा लोरे अलाम सिरे चे तामो लाक्लनी लोइदिबो लोइदि तामोगी ऑफिस तो सिगेगिना मिनिट 10 चंगेबा लाक्पदा हजि केनोनिना निमिजिंग ट्रैफिक ना केंतरंगनेबा फोन तो
पोथार नोई तामो हेला को संदरबनी कायदे कोइदोइनो कदाई कोइदोइनो कोइरोए बैंक थबक अमा लेबा नहानदे पेंडिंग होना लेरेबा नोई बाइदो संगदना लेरे ऑफिसदगी सुंथोक थोक पीदबा मोय कनोदुना देखो सिरी खतंग थबक संगे दो चलुरजी थबक खतंग संगे सिग लोइसलमोय माक लाइ आई गो फास्ट चारगा करी आई गो फास्ट चारगा होस्ट हाउस होस्ट आई गो फास्ट चारगा हाउस होस्ट क्या बोल रही है नेपाल जी ओके नेपाल ओ आई गो फास्ट चारगा हाउस होस्ट ओके 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 नेपाल जी जाइए पेंजे की घर जाइए चीज़ हम खंग मिजानी ने माई की लैंग्वेज से Nepal, please support me. Nepal, tamo lại. Tamo lại lo sẽ lagi. Okay, bye.